ngasi mayamda khudol tamjagadurib wari asi kanagumba amattaga mari leinajate karigumbada manakhiba yaorabasu madu coincidence ni wari asi writer masagi wakhaligi tholokpa asengma masagi kalpana na sagatuni ijakibani hauzik mayamda khudol tamjari Asiba icha Tabra nungbo, kaidorage ba? Asumna panthoi khangpre khangna nautombana kawbuda hawalai. Nautombana panthoi da. Tabro, se kaidorage ba? Sorma pi kangi duba. Se ising glass takshala. Panthoi nautombadagi ising glass to laraga thai. Nautombana muhangi kaidorage ba? Panthoi namo. Tamo, aigi mangda anga mala tatana kape. Ay angang sina kapise kaigino khangde sese makumangna tumba theobase asumna panthoi amadi nautumba tumba themami mathangi numit amada nautumba amadi panthoi maiba magi manakta laglami maibana bima nangi nungai tapatubu kari neba panthoina ozamai ba aigi nungai taba haisa Eki mangda anga mala ga tatana kape masima kai ko ebazana ibema di angang yaorobra ozamai ba hausi phok di yaojaroi yenge ibunga sina egi no pale adu ibema nakhoida kari thoidokna thokiba leibage ozamaiba aingonda thoidokna adugumadi leijade adubu kaigumba matamda aina leiringi matamda kanagumba ama leiyene khanba aduga yenguraba matamdadi kanasu hek leramdabagumba nuga sum chali matamdasu kanagumba mum inarafa ontho yenguba matamdana kanamta hek leramdabagumba sigumadi yam toina thoe ibema nangi wasinadi aina singaba khara leirebo ozamaiba kaino haibirisu hekta haibiyo kai matang oirabana yengoi nakhoibu hangdi hangoigano hekta hairoko hoi ozamaiba ai suidina haijage noigi punsida angang kaikhiba haibadi miscarriage kumaga oikiba yaugibra ozamaiba leiye pot sida leiredana ozamaiba na haibirisiba yengoi ibema nakhoina angang ado kaikhiba matamda kaisu tawramara nakhoina kaikhriba angang do magi machinjang thadokpigidabani karigumbada nakhoina madu tahudaba taragadi noigi natungda manane koin inaduna leigadoribani adubu laibak thiba haigadra nongdamba natamamdaba haigadra ma chatkredana ngaside chakkiba maki mathongmangam tawthokpibase si tawdaba taragadi mipum khudingmaktane asigumbase yam toina thoe ozamaiba akhodi khangjahudre hoi khangnaba taragasuna khayomdumba lauthoogane phajana khoiram thoksi adu hek tawba matamdane namonda tattana tahaliba khonjen namangde yam toina lai haido oi phakharadabane ozamaiba aidi sigumba thoidokase thokna habase nomatasu khalude imitta isa urani khanduna aduki matei haraujaki adubu aigi laibakdadi tamumkhide ngasi phau thoidok adudagi imitta isase mugani habe asasu leitre maibanamo thoidok haibadi mema kari thoidok nautombana ozamaiba akhoigi laibakta asumtho utamkhre hojikti laibakta tamambani khanna chainase khangbatabane ibungo aibu gyana matadre hekta haiba yagadra ozamaiba haijage aika panthuigagi imitte isa ugatore khanbada yam harau jeki noma
Panthoina washroom sangura thulukpa matamda masa yam nungairakte haituna aikhoi hospital da pukhatki. Hospital da pukhatpa matamda doctor sing hairaki Panthoi gi bebo miyoriba angang ado leitre haina. Khoi adude thawai yam nungaikide. Makhatana study tawba matamda Panthoi amu hana mimitta angang uraroi hairaki. Nungaitida. Ado ahalaman singdadi keke hainakige. Ojamaiba doctor singdadi Panthoi gi angang khaw asida karigumba apomba lay masina amuhana angang oiba yararoi maramdi cancer form tawre hai aduna ikoi permanently lawthokpa mathau tai. Ahalaman singdadi Panthoi che washroom changba matamda fi indabida hekta sangi masamana yamna thadokale aduna ahansingna thina ngangi. Ojamaiba khuna thajagadawisibu doctor gi wara natraga laiten gi wasra. Doctor mangakta chale doctor na hairpodi thaje yumda leire ahansingna ngambada hekta thaje. Ahansingna haye amangsing changbada mirol binupesingna makokta fi ama kakwadabani haina adubu numitudadi Panthoina irujaba loiraba matungda masamanada sangna thadooga amangsingda makhong ama changmai hai. Hoi noigi warisi tabada yamna nungaite. Kari tawraga fani haibado khanase. Nakhoisu doctor afaba tana aikhoisu angama mateng pangge. Hoi ojamaiba khoina sifai haibado aikhoisu tawjage. Adubu Panthoida handa tattana angang ama laga kapiba asigumba singse amuta fahanbiyo. Fahangani leijadraba angang ado magi mathau mangam ningthina pangthokdabagidamakne inaribane asigumba thodoksing ase miscarriage oikraba mamasingda tattana thoe. Yengsi kari tawraga fani haibado khanasiko. Asumna Panthoi amadi nautomba yumda halaki. Mathangi numitta Panthoi amadi nautomba hospital chanaba semsari. Panthoina tamo aise matuk yam chadeko. Nautombana Panthoi kaina nung haidu khangde tamo nungdamba sisu yamna fatte. Yarse hendana khanjalano miyoba habase singaktane. Ibani ki bukai walike aigi nangi so aili sidi tamo awaba mali sidi kai walaga haise tamogi sagai asigi I Panthoi aina dogma wakhaldo khallanona samar khaiba natro asuk sakhonaba matamsida tamo yarse tupira khwaidagi fabadi ai yumda satkrage. Panthoi nangbu kamai ngangnarasige aina ngasayda haise nang kemta gyan tadra mala tamo aina khalibase ai lanbra sumbra ai khangde tamo. Panthoi aina nang yam nungsiye masi katang khango nang atoppa wakhal amata khangano isadi urasu yai udrasu yai adubu nang kainabagine ai mama. Asumna nautomba amadi Panthoi hospital na lai. Hoi akhoi yariba makhidi angamba level da hanage adubu oigani habadi thasate si khitang critical oye. Doctor fana oidunasu ai mete isawningi akhoi nupagi sagai gi ai thamningi doctor nane yanaba amukta sinbiyo. Ibima akhoi angamba level da hanage adubu nang angangsa amuhana mirol dauna faranida karigumba nangna mirolo batargadi nang sibagi chance fabulak bayaye life ta treat tawraktadi aikhoina masibu ayaba pibasu nguma. Nautombana mo doctor aikhoi angang kamtu usuningdre akhoi doctor nane sitaw habada soidana tawjage. Doctor magi uterus masi remove tawksi harasu khoi kaisu kaitru khoi ayaba bijage nate tamo adum na hangin angang khawlo thopasu ayar ai mite isauni
doctor na ngako ningthi na fazana wari shanase panthoi na mo doctor ai pamuta mama ohimbiyo ai mite isa uning doctor na khoidi pumna mo pulai bangam banatra ai mite isa mu to ohimbiyo noktom banam panthoi kai nung na haituba se nangi punsida khudung thiga da boy tadi mete isa udrasu kemta kaiju ai khoi mama mapa oi bi ai ai na pop isa khatang ni isa oi gadra ai khoi orphan home dagi anga me adopt to boy ai na tamo ai orphan dagi anga adopt to pamde ai gi aseng tamo gi aseng isa da mitu uba pame noktom banamo nang da nati ai shu ai gi isa da mitu uningi bane nangi punsi ni hena maru oine doctor na ngako ningthi no wari shanase nakhoi ne mo tap thako ai suggestion amata pijage noktom boga panthoiga kari suggestion haina nge doctor na yemoi nakhoi bu yamda thajaba nakhoi na haibada yargadaba nupi ga leitadi sarugisi mother ohense noktom ba haiphen ngaba sarugisi mother haipadi mama ni maso awaiba mama matam khar khaktangi oina nakhugi nasada mana mirol ga dawribani doctor haibi shipo jingoi sarugisi mother na pokko doriba angang ada magi masanate madi supnatagi angang aduda nutrition provide tahan bakakte angang adugi biological mother amasung father nakhoi ani no oiga doribane nakhoi ani gi asema nasada atoppa nupi imana pohan bagi wane panthoi namo doctor adubu matau karam yengoi yamna like bajani da nakhoi na nupi ma thi darka wai ma wo sarga mother ohinga doribane paisa pini harbati hojing matam sida yada bakar shulaite Even Bollywood ki star kaya ma ahlu padigi masama mita uba phangdrabada makhoina atoppa sarga mother ma wairaga makhoi gi asema masado pohalle asiguma singase akhoi gi Manipuri di kaya yam pakna sanadri adubu nakhoin hodok yaina poloko doriba angda nakhoi gi asema nasa oiga doribane nupi dudi sumna tangi nakhoi gi nasa aduna sarakpada sanban nutrition da adu katang piba haktane doctor ekhudi nupi du matau karamna fangani aina saikre paisa nangam daba ki sulaite nakhuni ana bagi matung ina nupi ama hekta contract to buya noktom banang atidi doctor ekhoi thapok to yam thuna pangthoba pame matu da sangma paisa ki tama kem to abi gino doctor aina ngamnaba loina mak tawgani nupi su aina soidena thijagani hoi aduni dana nakhoi kesu waningai oideda hojik matam siti medical science aduki matik sawhalabane nyam henjana khanjan gana relax okay adudi diagnose taw ko pisa mapung khana tawrashika asumna panthoi noktomba doctor wari shanaguro matungda mayumda halakhe noktomba amadi panthoi makhoi ni ga maithongda maka lamba haibda fangki asumna nungdangi matam jorokhi noktomba amadi panthoi wari shanari noktomba na panthoi nupi du kana da haisiga tama aisu khalini ado tama aina khanjaba amadile amtang hodo yengchira kana no nong nai duba tama akhoi si sobida kaina panthoi si sobida di kamaina aigi damakta isi mana lipidana atoppa kana laga lipidana akhoi gi isa mana pupi beina panthoi nangi wasi khitang di lu ga dore tama hairaga de yingse aina thajabale isi na soidena yarakane adubu panthoi nangi wakhalni dana isi na kari khalle haba akhoi na di khangde dana tama chatlaga amutang di hairi yingse hayang mak chatlose nang haibani na chatlaga haijaba tare dana aduni tam ado mai ba koyang su hayang lakto ramni ne hayang lakane haibane adudi
ꯑꯩꯈꯣꯏꯅ ꯏꯆꯦꯍꯣꯏꯗ ꯆꯠꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯇꯥꯃꯣ ꯉꯟꯇꯥꯅ ꯏꯆꯦꯍꯣꯏꯗ ꯆꯠꯂꯁꯦ, ꯆꯥꯛꯀ ꯏꯆꯦꯍꯣꯏꯗ ꯂꯣꯏ ꯆꯥꯔꯛꯑꯁꯦ, ꯑꯣꯖꯥ ꯃꯥꯏꯕꯗ ꯂꯥꯛꯄ ꯅꯪꯅꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯂꯣꯏꯔꯦ꯫ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ, ꯑꯋꯥꯠ ꯑꯄꯥꯁꯨ ꯂꯝꯕꯤꯗꯩ ꯂꯩꯔꯛꯅꯕ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯃꯆꯦꯈꯣꯏꯗ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯒ ꯃꯅꯥꯎꯅꯨꯄꯥꯒ ꯂꯥꯛꯄꯒꯤ ꯃꯔꯝ ꯈꯪꯂꯕꯗ ꯃꯆꯦꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯏꯅꯥꯎꯆꯥ, ꯑꯩꯕꯨ ꯀꯩ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯇꯥꯗꯗꯣ ꯑꯗꯨꯇꯪ ꯂꯩꯖꯔꯝꯃꯕꯗꯤ ꯑꯩ ꯏꯅꯥꯎꯒꯤ ꯃꯇꯦꯡꯁꯦ ꯀꯩꯁꯨ ꯈꯟꯗꯅ ꯄꯥꯡꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯏꯄꯨꯔꯣꯏꯕꯁꯨ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯣꯛ ꯆꯥꯎꯕ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯔꯣꯜꯂꯨꯒꯅꯤ? ꯑꯩ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯏ꯫ ꯏꯆꯦ, ꯅꯅꯥꯎ ꯑꯩꯒꯤꯗꯃꯛꯇ ꯑꯁꯤꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯨꯛꯇꯗꯤ ꯏꯆꯦꯅ ꯎꯍꯟꯕꯤꯌꯨ꯫ ꯏꯅꯥꯎ, ꯉꯁꯤꯕꯨ ꯀꯩ ꯍꯥꯏꯅ ꯈꯨꯝꯕꯁꯤꯒꯦ? ꯏꯅꯥꯎꯒꯤꯗꯃꯛꯇ ꯃꯇꯦꯡꯁꯨ ꯄꯥꯡꯅꯤꯡꯏ, ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯄꯤ꯫ ꯏꯆꯦꯁꯦ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯩꯕꯨ ꯀꯩ ꯈꯨꯝꯃꯨ ꯍꯥꯏꯅꯣ? ꯏꯆꯦ, ꯑꯩꯒꯤ ꯏꯇꯦꯡ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯄꯥꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯑꯁꯤꯃꯛꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯤꯅꯤ꯫ ꯐꯔꯦꯁꯦ, ꯏꯆꯦꯅ ꯉꯁꯤ ꯑꯍꯤꯡꯁꯦ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒꯦ, ꯑꯗꯨꯒ ꯑꯩ ꯅꯈꯣꯏꯗ ꯏꯆꯦꯒꯤ ꯐꯤꯔꯦꯞꯇ ꯈꯪꯍꯜꯂꯛꯂꯒꯦ꯫ ꯏꯆꯦ, ꯑꯩꯗꯤ ꯏꯆꯦꯒꯤ ꯐꯤꯔꯦꯞꯇ ꯌꯥꯏ ꯍꯥꯏꯅ ꯂꯧꯖꯗꯣꯔꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯨꯕꯗꯨ ꯈꯔ ꯃꯛꯁꯤꯜꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯃꯊꯥ ꯁꯥꯅ ꯁꯥꯅ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯌꯨꯝꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯃꯪꯉꯒ ꯒꯥꯔꯤꯗ ꯊꯧꯔꯛꯏ꯫ ꯄꯥꯟꯊꯣꯏꯅ ꯍꯥꯏꯐꯦꯠ ꯐ꯭ꯔꯟꯠ ꯃꯤꯔꯔꯗ ꯌꯦꯡꯂꯨꯕꯕꯨ ꯑꯉꯥꯡ ꯑꯃ ꯃꯅꯤꯡꯒꯤ ꯁꯤꯠꯇ ꯐꯝꯕꯗ ꯎꯔꯛꯏ꯫ ꯄꯥꯟꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯥꯎꯇꯣꯝꯕꯁꯨ ꯈꯪꯍꯧꯗꯅ ꯃꯥꯅ ꯊꯧꯔꯝꯕ ꯒꯥꯔꯤ ꯑꯗꯣ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯅꯥꯎꯇꯣꯝꯕ ꯄꯥꯟꯊꯣꯏꯗ ꯌꯦꯡꯉꯒ, ꯄꯥꯟꯊꯣꯏ ꯀꯩꯗꯧꯔꯒꯦ? ꯄꯥꯟꯊꯣꯏ ꯉꯛꯂꯛ, ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯁꯤꯗ ꯐꯝꯕꯗ ꯎꯍꯧꯗꯕ꯭ꯔꯥ? ꯀꯩꯅꯣ ꯄꯥꯟꯊꯣꯏ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯀꯩꯝꯇ ꯎꯗꯦꯅ꯫ ꯇꯥꯃꯣ, ꯑꯩꯅ ꯍꯧꯖꯤꯛ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯒꯤ ꯎꯔꯤꯅꯤ ꯑꯉꯥꯡ ꯑꯃ ꯁꯤꯗ ꯐꯝꯕ, ꯑꯗꯨꯒ ꯑꯩꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯁ ꯄꯥꯟꯊꯣꯏ, ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯜꯂꯦ꯫ ꯊꯕꯛ ꯆꯠꯄꯁꯤꯐꯥꯎ ꯅꯤꯡꯊꯤꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯄꯥꯟꯊꯣꯏ ꯅꯥꯎꯇꯣꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯔꯞ ꯂꯨꯞꯊꯔꯒ ꯂꯩ꯫ ꯇꯥꯃꯣ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯌꯨꯝ ꯌꯧꯅꯕ ꯊꯧꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯊꯧꯔꯛꯈꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯟꯊꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯕꯤ ꯏꯃꯨꯡ ꯇꯝꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯪꯈꯤ꯫ ꯅꯥꯎꯇꯣꯝꯕ ꯍꯥꯏꯐꯦꯠ ꯋꯥꯈꯜꯗ ꯈꯟꯖꯩ, ꯃꯥꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯃꯉꯣꯟꯗ ꯏꯟꯅꯩ ꯍꯥꯏꯕꯗꯣ ꯃꯥꯏ ꯃꯃꯤꯠꯇ ꯎꯔꯕꯖꯥꯠꯂꯥ? ꯑꯩ ꯀꯩꯅꯣ ꯈꯔꯗꯤ ꯌꯦꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏꯗ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯥꯎꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯑꯣꯖꯥ ꯃꯥꯏꯕꯗ ꯅꯥꯎꯇꯣꯝꯕ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯥꯎꯇꯣꯝꯕ ꯈꯣꯏꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯥꯎꯇꯣꯝꯕꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯂꯥꯛꯑꯦ ꯈꯪꯕꯗꯒꯤ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯃꯊꯛꯇ ꯂꯦꯡꯈꯠꯄꯤꯔꯛꯑꯣ꯫ ꯌꯥꯎꯖꯁꯅꯨ ꯌꯥꯎꯖꯁꯅꯨ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯇꯣꯡꯂꯛꯂꯤꯕ ꯈꯣꯡꯎꯞ ꯑꯗꯣ ꯆꯨꯔꯤ ꯇꯥꯐꯝꯗ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯣꯠꯂꯝ ꯆꯦꯔꯝꯗꯤ ꯂꯩꯕ ꯂꯣꯏꯔꯕ꯭ꯔꯥ? ꯂꯩꯕ ꯂꯣꯏꯔꯦ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯩ ꯄꯥꯟꯊꯣꯏꯁꯨ ꯑꯝꯇ ꯀꯧꯊꯣꯛꯎꯈꯤꯒꯦ꯫ ꯍꯣꯏ ꯀꯧꯊꯣꯔꯛꯑꯣ ꯀꯧꯊꯣꯔꯛꯑꯣ꯫ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒꯅꯦ ꯑꯩꯁꯨ ꯉꯟꯅ ꯆꯠꯈꯤꯒꯦ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯅꯥꯎꯇꯣꯝꯕꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯗꯤ ꯄꯥꯟꯊꯣꯏꯗꯣ ꯑꯉꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯥꯎꯇꯣꯝꯕ ꯈꯪꯀꯤ ꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯃꯁꯥꯗ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ꯫
Noktomba khangoi lakpoi panthoi haina kokthokhi panthoi noktomba korokpoduda onthoraaga tamo yengone tu ibani gi isa uredana tu aina pamine asi haraga noktombada teddy bear du pamaga angang pambagi mawangta haire noktomba teddy bear du himarumda kana gumba amalepada mayek sengna urai madu ubada noktomba khangoi lakpoi kanna lauthokhi noktomba khangoi lakpoi panthoi haina kokthokhi panthoi noktomba korokpoduda onthoraaga tamo yengone tu ibani gi isa uredana tu aina pamine asi haraga noktombada teddy bear du pamaga angang pambagi mawangta haire noktomba teddy bear du himarumda kana gumba amalepada mayek sengna urai madu ubada noktomba khangoi lakpoi kanna lauthokhi mapanda famduna leramba maibada manungdagi kanna laurpa khulautu tabada imungda khangchen chenchelle maiba pakhatna noktomba kaidore noktombana osamaiba tu hairaga ngasai teddy bear da kanaguma ma lekhibada atomda khudom bithelai osamaiba yenguba matamda masu sanin khara fangame noktombagi lengjumda paraga lao mapanda tholo asumna noktomba amadi osamaiba mapanda tholaki noktomba pakhatpana masapu manni osamaiba noktomba nang pakhatpa yade se akiba da phatho se nana kirabadi matau gormda thabaksing ase pangthokpa ngamgani noktomba masadu pakhatpana sin khaibagumni tapna tapna akiba da phasanaba honaje osamaiba noktomba kiba fanaba hai noktomba se kigano aishulesidi ainane pumnamakne tainagadoribani se kiba da phatho nangane adumna tarabadi nangi nupi panthoise matau karamna kanba ngamgani se phathokse asumna osamaiba noktombagi akiba singatu tapna tapna phathabirami osamaiba leikhanbadagi noktombasu tapna tapna mana kiramada farai noktombada osamaiba hairame noktomba nangna lei ahaba pochegi du pothoro se osamaiba kekino semage asumna noktomba manungdagi pochei singado lothuuduna osamaiba pi adubu magi masado kibadi ifafarumde noktombana osamaiba akhoi panthoisibu pharakhidra mana hojik tohori tabu kaina osamaiba masidi yam toina thopa thodone soidana pharakani hauji akhona laitengi thadopam thokpa chabanung phajana thadoppa loibagana nangi nupi panthoise hanagumna kemta tawroroi tabune noktombana adu osamaiba hauji mana lehori phibamdo aduga magi matunda kanaguma manipado ai mesina sangsang long ureine aishu sanen phangi akhona ne tawum thopado hek tawbu loibada thawayada nangi yamsidagi sakhigadoribane asumna wari sanari khanghaudana manungdagi panthoyada thulai panthoi tholopadu ubada noktomba tawphang khangde panthoina mahine tamo tu ibani isa nungsidra asi haraga magi teddy bear do utsalai amuk bakhatare tamo se angang chamta pamamaba ai manungdane angangi sangom lologe noktomba tawphang khangde osamaiba yengi osamaiba lokshala haibagi ingit tawrpadagi panthoidagi teddy bear do lahawe panthoi am khanghaudana imungda gorong gorong sangkhi panthoigi mataududa noktomba kaidaudoino masada tawphang khangde osamaiba su magi samam thopa keino simduna leire osamaiba haire ibunga kemta pakhatkana sigumase aidine yam tatana thengnarabanina isadana kemtabu khalaktreda asumna wari saneringai manungdagi panthoina muloloi tamo angang kaphalakano noktomba kai khumdeno khangde amusu laurei tamo ai sangom lomba loidoreba angangdo kaphalakano haibane ngahak laraga panthoi saulangna sange noktomba da onsilaga tamo mina angangdo ngakta kaphalakano haira thabak kasabne tawphang khangde angangse ai thandagi isagi type tega piro khada asumna noktomba degi teddy bear do lauraga panthoi manungda amuk sangkhi panthoigi matau aduda noktomba amadi osamaiba do tingak yengaga lai osamaiba ngahaki matungda mana sem sari polam charam sing ado semba lori osamaiba noktomba da
Bungo, hojikti sema sabu loirabanina nangi nupisu kokthoro aduga lagine thabak thoram singase pangthokpa horase. Naktombasu hoi haraga manungda changaga panthoi bu kokthokki. Panthoi magi teddy bear du pamaga lai. Panthoi gi matungda kanagumba ama inarakpa dongna naktombagi masada sanin fangki. Naktomba akiba pungma phajillaga kesu khangdaba sarga ojamaibagi manakta changi. Ojamaibana panthoi moini ubada phamu panthoina ojamaiba aisu phaptera nangni phanggadoise phama ojamaibana amang ibema nangbu nahan akhoida laambada ningsingbra nupido khadangda mai khutto thamaga ningsingi aibu ojamaiba khoida laambrane nangbu nahan nangi nupasigi tawga laami tudi kaugre do ojamaiba aidi isagi sebabu tobo ho iwagi sebabu tobo ho muimyam gine sarisi innaba honabada aisa tumlam charanga amta khangdre wakhal gesa kai tawkhibuna haiba loi kawkhre hoi pharise nangine adugumba anaba singda phanaba ojamai banga sidi lagi tawum thokpa singda taramagi hoi ojamai ba aduna pharani aisa kai dawga fadina aisu khalamine aisa phajan tingbira masa ojamai ba aisi phamagi asi harga amo magi no pade yenga tamo se anga se pamuse asi harga teddy bear do pirame aisha mesidi ojamai bedana phasan amte jing haloge ahinge se tomram charam amte khangdramni napam chane yepada noktomba amasung ojamai ba panthoi gi mataw aduda tingak jingne asumna ojamai beduna masinda kari no khara solaga magi lason sonba horoi nahaki matungda panthoi amadi noktomba makhoi ni gi nakanda kanagumba khara koise chapai makhon tare ojamai bena ibungo nong pana basu maning otho yeng biate ko noktombana ojamai ba ai akiba pongba phathajage noktomba mihun somba samhen kalai thangnaba mitkupta noktomba hoigi thongda gamlang amulon silakhi amusu makhogi upugi drawer do kanagumara chingthokbe makhon tarai noktomba sum pakhat pehelai ojamai ba khathunam talusinabu tokse ai pakhat pa yadre ojamai bana ibungo adumna haigano pakhat pa yade nang akiba pong phathau ko noktomba magi akiba do phathase thangnaba mitkupta thongjim pandagi kanagumba ama magi monakta na changsilokpagi sahum amu fangakhi bungo nang maning ding yade ko nang maning de hemuraba pumnam ase soigi doribune nang akiba pong patharama ai mapanda ai tholuki mapandra makhogi thadokna makhudima ai thado orage aina changapa phawdi nakho lengdena naramuko panthuichu ojamai ba aishu lengde bilar mahara nuinima lengmu yade asumna panthoi amadi noktomba mamit usinduna lehawe ojamai basu mana semiba posi singadu puthokduna mapanda thokki khanghaudana imung aduda pochi langaiba glass nung thugaiba asigma mayamgi makhol tarai panthoina kanano langi do haina laurai noktombana masimban mele lakuna bayati temina layo kanjadaga oisu kana khongawame ngaki matungda kanagumpa bana thongang toropagi chanel amu fangki panthoina tamo kanano samni sibo noktombana pantha nong wam tingang na haiba ojamai bana hoje haime to nong khangi na tra wam tingang yate ibani mokne tumina lage taba wam tingang yate ko noktomba amadi panthoi mihak tumina le imung ni sang pamigi khongthang disu sap lepkhi mi amo khanglang langbagi makhon tarakhi
ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯇꯝꯊꯤꯕ ꯈꯣꯜꯂꯥꯎ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯃꯨꯡꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯨꯔ ꯑꯃꯗ ꯒꯤꯇꯥꯔ ꯑꯃꯨꯛ ꯈꯣꯡꯉꯛꯈꯤ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯀꯅꯥꯅꯣ ꯒꯤꯇꯥꯔ ꯈꯣꯡꯉꯛꯏꯁꯤꯕꯣ? ꯑꯣꯖꯥꯃꯥꯏꯕꯗꯨꯅ ꯑꯣꯏꯕ ꯖꯥꯠꯂꯥ? ꯅꯣꯡꯇꯣꯝꯕꯅ ꯄꯥꯟꯊꯣꯏ ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯡꯒꯅꯨ ꯍꯥꯏꯕꯅꯤ, ꯁꯤ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯌꯨ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯍꯣꯝ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ꯫ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯑꯉꯥꯡ ꯀꯞꯄꯦ, ꯑꯩ ꯃꯤꯠ ꯄꯥꯡꯊꯣꯛꯑꯒꯦ, ꯑꯩ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯅꯣꯡꯇꯣꯝꯕꯅ ꯄꯥꯟꯊꯣꯏ ꯑꯩꯅ ꯍꯥꯏꯁꯤ ꯃꯨꯟꯅ ꯇꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯁꯦ ꯑꯩꯅ ꯍꯥꯏꯁꯤ ꯃꯨꯟꯅ ꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯂꯩꯇꯦ, ꯅꯪ ꯃꯤꯠ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯩꯅꯣ? ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯂꯩꯌꯦ꯫ ꯅꯣꯡꯇꯣꯝꯕꯅ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯂꯩꯌꯦꯅ? ꯏꯕꯥꯅꯤꯒꯤ ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯐꯥꯎꯅꯗ꯭ꯔꯤꯉꯩꯗ ꯁꯤꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯁꯤꯗꯤꯌꯦ꯫ ꯑꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ, ꯑꯉꯥꯡꯁꯦ ꯀꯞꯄꯅ ꯌꯥꯗ꯭ꯔꯦ, ꯑꯩ ꯍꯧꯒꯠꯂꯒꯦ ꯇꯥꯃꯣ꯫ ꯅꯣꯡꯇꯣꯝꯕꯅ ꯄꯥꯟꯊꯣꯏ ꯅꯪ ꯑꯩꯕꯨ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ? ꯄꯥꯟꯊꯣꯏꯅ ꯊꯥꯖꯩ꯫ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯂꯋꯥꯁꯣ, ꯑꯩ ꯇꯥꯃꯣꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯒꯅꯤ꯫ ꯁꯤ ꯍꯥꯏꯔꯣ, ꯇꯥꯃꯣꯅ ꯍꯥꯏꯅꯤꯗꯣ ꯀꯩꯅꯣ? ꯌꯦꯡꯉꯣ ꯄꯥꯟꯊꯣꯏ, ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯦꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯅꯠꯇꯦ, ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯂꯩꯇꯦ, ꯃꯥ ꯁꯤꯈ꯭ꯔꯕꯅꯦ꯫ ꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯌꯦꯠꯄꯅꯦ, ꯑꯗꯨꯅ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ꯫ ꯍꯧꯖꯤꯛ ꯑꯣꯖꯥꯃꯥꯏꯕꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯨꯡꯗ ꯏꯟꯅꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯆꯠꯈꯤꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯌꯦꯠꯄ ꯍꯤꯡꯀꯠꯂꯛꯂꯤꯕꯅꯤ꯫ ꯅꯪ ꯃꯥꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ, ꯃꯥ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯇꯥꯃꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯏꯕꯥꯅꯤꯒꯤ ꯏꯆꯥꯅꯤ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯅꯠꯇꯦ, ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ꯫ ꯇꯥꯃꯣ ꯑꯩ ꯉꯝꯃꯣꯏ, ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕ ꯌꯥꯅꯤ ꯍꯥꯏꯈꯤꯗꯥꯏ? ꯀꯗꯥꯏ? ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯃꯥ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ, ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯣ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯇꯥꯃꯣ ꯑꯩ ꯈꯜꯂꯒꯦ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯏꯃꯨꯡꯗꯨꯗ ꯇꯝꯅꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯈꯪꯐ ꯐꯈꯤ꯫ ꯑꯣꯖꯥꯃꯥꯏꯕꯅ ꯆꯪꯉꯛꯇꯨꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯏ꯫ ꯌꯥꯔꯦ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯅꯈꯣꯏꯗ ꯍꯥꯟꯅꯅ ꯇꯝꯅꯔꯝꯕ ꯏꯟꯅꯔꯝꯕꯗꯣ ꯀꯩꯝꯇ ꯇꯧꯔꯔꯣꯏ꯫ ꯑꯩꯅꯅꯦ ꯄꯨꯝꯅꯃꯛ ꯇꯥꯏꯅꯔꯕꯅꯤ, ꯐꯠꯇꯕ ꯀꯌꯥ ꯅꯈꯣꯏꯗ ꯇꯥꯔꯝꯒꯗꯕ ꯗꯁꯥꯁꯤꯡꯗꯣ ꯑꯩꯅ ꯄꯨꯔꯒ ꯆꯠꯂꯒꯗꯕꯅꯤ꯫ ꯁꯦ ꯂꯣꯏꯁꯜꯂꯣ꯫ ꯃꯤꯀꯨꯞꯇꯨꯗ ꯄꯥꯟꯊꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯣꯖꯥꯃꯥꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯅꯣꯡꯇꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯑꯣꯖꯥꯃꯥꯏꯕ, ꯑꯩꯗꯤ ꯑꯣꯖꯥꯃꯥꯏꯕ ꯂꯥꯛꯄꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯒꯦ? ꯅꯪꯗꯤ ꯑꯩ ꯂꯥꯛꯄꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯉꯒ ꯂꯩꯔꯝꯃꯒ꯫ ꯅꯣꯡꯇꯣꯝꯕꯅ ꯑꯣꯖꯥꯃꯥꯏꯕ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯉꯝꯖꯕ ꯗꯈꯤꯅꯥ ꯈꯔ ꯇꯧꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯇꯣꯝꯕ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯑꯣꯖꯥꯃꯥꯏꯕꯗ ꯀꯠꯂꯤ꯫ ꯑꯣꯖꯥꯃꯥꯏꯕꯅ ꯌꯥꯝꯃꯟꯈ꯭ꯔꯦ, ꯌꯦꯡꯉꯣꯏ ꯑꯩꯁꯨ ꯌꯧꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯅꯈꯣꯏꯗ ꯇꯥꯒꯗꯕ ꯐꯠꯇꯕ ꯗꯁꯥ ꯂꯥꯡꯕꯟꯁꯤꯡꯗꯣ ꯑꯩꯅ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯂꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ꯫ ꯅꯣꯡꯇꯣꯝꯕꯒ ꯄꯥꯟꯊꯣꯏꯒ ꯑꯣꯖꯥꯃꯥꯏꯕꯗꯒꯤ ꯋꯥꯍꯩꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯈꯤ꯫ ꯅꯣꯡꯇꯣꯝꯕ ꯑꯃꯁꯨꯡ ꯄꯥꯟꯊꯣꯏ ꯐꯃꯨꯡꯗ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯤ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯄ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯆꯦꯒꯤ ꯐꯣꯟ ꯂꯥꯛꯈꯤ꯫ ꯅꯣꯡꯇꯣꯝꯕ ꯑꯃꯁꯨꯡ ꯄꯥꯟꯊꯣꯏ ꯃꯆꯦꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯃꯆꯦꯅ ꯀꯩ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯄꯥꯈꯠꯆꯩ꯫ ꯀꯥꯏꯅꯊꯪꯗꯗꯤ ꯃꯆꯦꯒꯤ ꯐꯣꯟ ꯑꯗꯣ ꯔꯤꯁꯤꯞ ꯇꯧꯈꯤ꯫ ꯍꯦꯜꯂꯣ
ꯏꯆꯦ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯏ ꯏꯆꯦ. ꯆꯥꯛ ꯏꯁꯤꯡꯗꯤ ꯆꯥꯔꯕ꯭ꯔꯥ? ꯆꯥꯛ ꯆꯥꯔꯦ. ꯇꯨꯝꯃꯒꯦꯅ ꯇꯧꯔꯝꯃꯤꯅꯦ. ꯅꯪꯒꯤ ꯅꯨꯄꯥꯗꯤ? ꯃꯥꯁꯨ ꯂꯩꯌꯦ. ꯏꯆꯦꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯣ ꯀꯩ ꯈꯟꯕꯤꯔꯒꯦ? ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯕꯅꯦ. ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯇꯦꯡꯁꯨ ꯄꯥꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯁꯃꯥꯖ ꯑꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯤꯁꯨ ꯀꯤꯗꯕ ꯉꯝꯗꯦ. ꯏꯆꯦꯕꯨ ꯀꯔꯝꯅ ꯇꯧꯁꯤꯒꯦꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯙꯥꯟꯗ ꯑꯗꯨ ꯎꯅꯔꯨꯔꯦ. ꯏꯆꯦ, ꯄ꯭ꯔꯙꯥꯟꯗꯤ ꯀꯩꯒꯤ ꯎꯅꯔꯨꯏꯕ? ꯌꯦꯡꯉꯣꯏ, ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯅ ꯅꯣꯛꯅꯒꯗꯕ ꯀꯌꯥꯁꯤꯡ ꯑꯗꯣ ꯑꯗꯨꯗꯩ ꯀꯟꯅꯕ ꯏꯆꯦꯁꯤ ꯇꯧꯔꯤꯕꯅꯤ. ꯏꯆꯦꯅ ꯍꯥꯏꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯕ, ꯍꯥꯏꯕꯗꯤ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦꯕ. ꯌꯦꯡꯉꯣꯏ, ꯑꯩꯅ ꯄ꯭ꯔꯙꯥꯟꯗ ꯍꯥꯏꯕꯅꯦ, ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯌꯣꯛꯅꯔꯦ. ꯑꯩ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ. ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯦꯅ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯏꯟꯊꯣꯛꯄꯤꯒꯅꯣ ꯍꯥꯏꯌꯦ. ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯗꯤ ꯄ꯭ꯔꯙꯥꯟꯗꯣ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯔꯝꯃꯤ. ꯃꯥꯅ ꯍꯥꯏꯅꯤ, ꯂꯩꯀꯥꯏꯗ ꯃꯤꯅꯅꯦ ꯅꯣꯛꯅꯒꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯀꯜꯍꯧꯅꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯐꯩꯌꯦꯅ ꯊꯥꯒꯠꯂꯛꯑꯦ. ꯑꯩꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯇꯥꯕꯗ ꯃꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ. ꯍꯌꯦꯡꯃꯛ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯒꯅꯤ, ꯑꯩꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯍꯧꯋꯦ. ꯏꯆꯦꯅꯅꯦ ꯏꯅꯥꯎꯒꯤꯗꯃꯛꯇ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯏꯆꯦ ꯌꯥꯔꯦ. ꯃꯁꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯄꯥꯟꯊꯣꯏꯅ ꯃꯥꯒꯤ ꯅꯥꯎꯇꯣꯝꯕꯗ ꯑꯃꯨꯛ ꯇꯝꯖꯩ, ꯇꯥꯃꯣ, ꯑꯩꯈꯣꯏ ꯆꯦꯅ ꯌꯥꯔꯦ. ꯏꯕꯥꯅꯤꯒꯤ ꯊꯕꯛꯇꯣ ꯏꯆꯦꯅ ꯄꯥꯡꯊꯣꯛꯄꯤꯒꯦ ꯍꯥꯏꯔꯦ. ꯅꯥꯎꯇꯣꯝꯕꯁꯨ ꯄꯥꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯔꯣꯏ ꯈꯟꯖꯔꯨꯔꯕ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯄ ꯐꯪꯖꯈꯤ. ꯀꯅꯥꯒꯤ ꯃꯇꯦꯡꯗꯒꯤ? ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯒꯤ ꯃꯇꯦꯡꯗꯒꯤ. ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ, ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯃꯆꯦꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯗꯥꯏꯒꯅꯣꯁ ꯀꯌꯥ ꯇꯧꯊꯣꯛꯈꯤ. ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯀꯌꯥꯁꯤꯡ ꯑꯗꯨ ꯌꯦꯡꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯝꯕ ꯑꯃꯁꯨꯡ ꯄꯥꯟꯊꯣꯏꯗꯒꯤ ꯒꯦꯃꯦꯠꯁꯤꯡ ꯀꯂꯦꯛ ꯇꯧꯈꯤ. ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯀꯂꯦꯛ ꯇꯧꯔꯕ ꯒꯦꯃꯦꯠꯁꯤꯡ ꯑꯗꯨ ꯑꯦꯛꯁꯇꯔꯅꯦꯜ ꯐꯔꯇꯤꯂꯥꯏꯖꯦꯁꯟ ꯊꯣꯛꯍꯟꯈꯤ. ꯅꯤꯡꯊꯤꯅ ꯐꯔꯇꯤꯂꯥꯏꯖ ꯇꯧꯔꯕ ꯑꯦꯛ ꯑꯗꯨ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯔꯣꯟꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯝꯕ, ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯃꯆꯦ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔ ꯎꯅꯕ ꯂꯥꯛꯈꯤ꯫ ꯗꯣꯛꯇꯔꯅ, ꯏꯕꯦꯝꯃ, ꯅꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯒꯗꯕꯅꯤ. ꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯏ. ꯑꯗꯨꯅ ꯅꯪ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯕ ꯅꯣꯝꯕ, ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯝ ꯇꯧꯕ ꯌꯥꯗꯦ. ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯅꯪ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ. ꯆꯥꯕ ꯊꯛꯄꯃꯛꯇ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯆꯥꯒꯗꯕꯅꯤ. ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ, ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯩ. ꯏꯇꯩꯃꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯖꯗꯦ. ꯑꯩꯈꯣꯏꯅ ꯏꯇꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯩ. ꯑꯩꯈꯣꯏ ꯄꯥꯟꯊꯣꯏꯅꯁꯨ ꯏꯇꯩꯃꯒꯤ ꯀꯩꯁꯨ ꯋꯥꯠꯍꯟꯗꯦ. ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ, ꯗꯣꯛꯇꯔ, ꯑꯁꯦꯡꯕꯅꯤ, ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯦ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯁꯦ. ꯏꯆꯦꯕꯨꯁꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯒꯠꯆꯩ. ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯨꯡꯗ ꯏꯆꯦꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯃꯠꯇ ꯇꯧꯍꯟꯖꯗꯦ. ꯑꯩꯈꯣꯏꯅꯅꯦ ꯉꯝꯃꯤꯕ ꯃꯈꯩ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ. ꯃꯆꯦꯅ ꯑꯃꯨꯛ, ꯑꯁꯦꯡꯕꯅꯤ ꯗꯣꯛꯇꯔ ꯈꯣꯏꯅ ꯄꯤꯔꯛꯄ ꯑꯦꯗꯚꯥꯏꯁ ꯈꯨꯗꯤꯡꯃꯛ ꯑꯩ ꯉꯥꯛꯅ ꯆꯠꯆꯩ. ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯅꯤꯡꯕꯁꯦ ꯑꯁꯤꯗ ꯊꯨꯡꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯒꯗꯧꯔꯤꯕꯅꯤ. ꯗꯣꯛꯇꯔꯅ ꯑꯃꯨꯛ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯁ ꯏꯜꯂꯦ ꯇꯥꯕꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯊꯥ 9ꯒ ꯅꯨꯃꯤꯠ 10ꯅꯤꯁꯦ ꯁꯤꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯪꯃꯤꯟꯅꯁꯤꯀꯣ. ꯄꯥꯟꯊꯣꯏꯅ, ꯍꯣꯏ ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯉꯝꯂꯤꯕ ꯃꯈꯩ ꯏꯆꯦꯒꯤ ꯋꯥꯠꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯅꯤ. ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯁꯨ ꯅꯤꯡꯊꯤꯅ ꯉꯥꯛꯆꯒꯅꯤ. ꯗꯣꯛꯇꯔꯅ ꯑꯃꯨꯛ, ꯑꯗꯣ ꯄꯥꯟꯊꯣꯏ, ꯅꯪꯒꯤ ꯑꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯃꯥꯏ ꯄꯥꯛꯂꯦ. ꯅꯪꯒꯤ ꯁꯔꯖꯔꯤꯁꯦ ꯌꯥꯝ ꯊꯨꯅ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯒ꯭ꯔꯣꯊ ꯑꯣꯐ ꯁꯦꯜꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤꯌꯦ. ꯀꯦꯟꯁꯔꯁꯦ 2 types ꯂꯩꯌꯦ,
ꯑꯍꯥꯟꯕꯗ benign ꯑꯅꯤꯁꯨꯕꯗ malignant benign ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ portionꯗ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ malignant ꯍꯥꯏꯁꯤꯗꯤꯅꯦ ꯏꯗ ꯍꯦꯛꯇ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯌꯥꯏꯌꯦ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ ꯇꯥꯔꯗꯤ ꯌꯥꯝꯅ ꯁꯥꯊꯤꯔꯅꯤ ꯅꯪ ꯀꯟꯕ ꯉꯝꯃꯔꯣꯏꯌꯦ ꯑꯗꯨꯗꯨꯅ ꯌꯥꯝ ꯊꯨꯅꯅꯦ ꯔꯤꯃꯨꯚ ꯇꯧꯅꯕ ꯑꯝꯇꯪ ꯍꯣꯠꯅꯁꯦ ꯗꯣꯛꯇꯔ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕ ꯏꯆꯥꯁꯨ ꯐꯪꯒꯗꯧꯔꯕꯅꯤꯅ ꯑꯩ ꯀꯩꯗꯧꯕꯒꯤꯗꯃꯛ ꯐꯟꯊꯔꯨꯗꯣꯏꯅꯣ ꯗꯣꯛꯇꯔ ꯈꯣꯏꯅ ꯇꯧꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇ ꯑꯗꯨꯗ ꯑꯩ ꯔꯦꯗꯤꯗ ꯂꯩꯖꯔꯒꯦ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯔꯦꯗꯤꯗ ꯂꯩꯖꯔꯦ ꯗꯣꯛꯇꯔꯅꯅꯦ ꯗꯦꯠ ꯐꯤꯛꯁ ꯇꯧꯕꯤꯔꯒ ꯁꯤ ꯅꯨꯃꯤꯠꯇ ꯇꯧꯔꯁꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯍꯦꯛꯇ ꯇꯧꯔꯁꯦ ꯍꯌꯦꯡꯃꯛ ꯇꯧꯁꯦꯁꯨ ꯌꯥꯔꯦ ꯗꯣꯛꯇꯔꯅ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯦꯁꯦꯟꯁꯤꯡꯒꯤ ꯑꯣꯄꯔꯦꯁꯟ ꯅꯨꯃꯤꯠꯁꯤꯡꯗ ꯑꯩ ꯗꯦꯠ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤꯁꯨ ꯐꯤꯛꯁ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯊꯣꯛꯅꯕ ꯇꯧꯔꯁꯤꯀꯣ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯒꯤ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯗꯦꯠ ꯐꯤꯛꯁ ꯗꯣꯛꯇꯔꯅ ꯇꯧꯔꯛꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯇꯨꯅ ꯄꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯇꯦꯔꯁ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯧꯊꯣꯛꯈꯤ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯃꯁꯥ ꯃꯎ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯊꯥ ꯑꯃꯔꯣꯝ ꯆꯪꯈꯤ ꯃꯁꯥ ꯈꯔ ꯀꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯆꯠꯂꯨꯁꯤ ꯍꯥꯏꯅꯔꯝꯃꯤ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯁꯨ ꯅꯥꯎꯇꯣꯝꯕ ꯈꯣꯏꯗ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯍꯣ ꯍꯥ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯊꯝꯕꯤꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯒ ꯅꯥꯎꯇꯣꯝꯕ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯝꯕ ꯈꯣꯏꯗ ꯊꯝꯈꯤꯕꯅꯤ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩ ꯁꯨꯞꯅꯇꯒꯤ ꯀ꯭ꯂꯥꯁ 3 ꯑꯃꯁꯨꯡ 5 ꯇꯝꯒꯗꯕ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯃꯥꯏꯕꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯅꯨꯃꯤꯠ ꯂꯦꯞꯅꯈꯤꯕꯗꯨ ꯌꯧꯔꯛꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯏꯆꯦ ꯏꯁꯥꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯇꯥꯃꯣꯒ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯈꯣꯏꯗ ꯏꯆꯥꯁꯤꯡꯒꯤ ꯊꯋꯥꯏꯁꯦ ꯅꯤꯕꯤꯔꯨꯒꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯣꯛꯅꯕ ꯈꯨꯔꯨꯝꯖꯔꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯐꯩ ꯐꯩ ꯆꯠꯂꯨꯆꯣ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅꯅꯦ ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯂꯝꯃꯣ ꯍꯣꯏ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯏꯆꯦ ꯀꯩꯀꯩ ꯂꯩꯔꯛꯎꯒꯦ ꯏꯆꯦꯕꯨ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯅꯆꯦꯗꯤꯅꯦ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ ꯏꯅꯥꯎꯁꯤꯡꯅ ꯂꯩꯔꯛꯄꯗꯣ ꯃꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥ ꯃꯎ ꯐꯅꯕ ꯃꯗꯨ ꯈꯔ ꯈꯜꯂꯒ ꯅꯈꯣꯏꯅ ꯑꯗꯨꯝ ꯂꯩꯔꯛꯑꯣꯗ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯂꯩꯔꯛꯑꯒꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯆꯦꯗ ꯍꯥꯏꯔꯝꯃꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯄꯗ ꯏꯪꯉꯪ ꯉꯪꯅ ꯍꯥꯏꯔꯝꯃꯤ ꯍꯩꯃꯥ ꯅꯈꯣꯏ ꯑꯅꯤꯗꯨ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯅꯥꯎꯇꯣꯝꯕꯅ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯡꯉꯥꯏꯖꯔꯤ ꯑꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯐꯩ ꯐꯩ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯀꯩ ꯍꯩꯅꯤꯡꯒꯦꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏ ꯏꯃꯤꯠꯇ ꯏꯆꯥ ꯎꯒꯗꯣꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡꯒꯤ ꯊꯋꯥꯏ ꯅꯤꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯂꯥꯏꯁꯪꯗ ꯉꯝꯖꯕ ꯈꯔ ꯀꯠꯆꯒꯦ ꯂꯥꯛꯆꯔꯤꯕꯅꯦ ꯑꯣ ꯐꯩ ꯐꯩ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯤ ꯈꯣꯠꯅꯤ ꯀꯌꯥꯝ ꯍꯥꯏꯅꯈꯤꯗꯥꯏꯅꯦ ꯄꯥꯟꯊꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯁꯔꯖꯔꯤ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯗꯣꯛꯇꯔꯅ ꯐꯠꯇꯕ ꯑꯣꯜꯂꯛꯂꯗꯤ ꯑꯩꯉꯣꯟꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯈꯥꯎꯗꯣ ꯂꯧꯊꯣꯛꯆꯈ꯭ꯔꯦ ꯃꯥꯏꯕ ꯉꯛꯄ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡ ꯈꯥꯎꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯉꯥꯡꯁꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯁꯤꯕꯨ ꯃꯇꯧ ꯀꯔꯝꯗꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯅꯥꯎꯇꯣꯝꯕꯅ ꯑꯣꯖꯥ ꯃꯥꯏꯕꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯆꯥꯎꯈꯠꯂꯛꯑꯦꯍꯦ ꯅꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯑꯁꯤꯗꯤ ꯂꯣꯏꯔꯦ ꯃꯈꯣꯏꯅ ꯉꯝꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯉꯝꯕ ꯊꯕꯛ ꯃꯈꯣꯏꯅ ꯉꯝꯗꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯄꯨꯟꯅ ꯍꯦꯛ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯆꯣꯒꯥꯏ ꯇꯧꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯪꯉꯣ ꯅꯤꯡꯊꯤꯅꯅꯦ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯔꯝꯃꯣ ꯍꯌꯦꯡ ꯑꯉꯥꯡꯗꯨꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗꯁꯨꯅꯦ ꯇꯦꯛꯇ ꯀꯥꯏꯗꯕ ꯁꯣꯏꯗ ꯉꯥꯝꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯣꯏꯔꯝꯂꯝꯃꯣ ꯆꯣ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯅꯥꯎꯇꯣꯝꯕ ꯂꯥꯏꯁꯪꯗ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯔꯝꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯁꯪꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯂꯥꯛꯇꯨꯅ ꯅꯆꯥꯁꯤꯡꯒꯤ ꯊꯋꯥꯏ ꯅꯤꯔꯕꯅꯤꯅ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯇꯨꯅ
nachasinggine punsi niragadabani nachasigi punsi sengjen nibase nakhoi kawba yadeko karigumba nakhoi nachasigi punsi sengjen nibase hek kawba thoklabadi nachasigi punsi tengadoribani masi nakhoi punsi da kaw phadeko panthoina ojamaiba isasingna taibung phawna laba matamda sungsoi soidana ojagi laisang asida laktuna isasingi punsi sengjen niragani karigumada isasingi punsi sengjen niba kawrabadi ibadawna sakhi oisano aina wasaklibasine isasingi punsi tenbo oisano maibana haheide ni bema adumna wasakpa hunade panthoina ojamaiba ngasi ibadogi mamangda sakhi oisano haituna ainane wasaklabani asumna panthoi amadi nautomba mayumda halakki panthoina che angang macha mu fanaba na angul ke ka khalerapane isi kha sasala hoi katai che chamu khike phajana semagane porake hoi chamu asumna panthoi kitchanda sangduna mana leruli bahira sing adu ningthina samthomi sambalurba matungda ningthijaraba patra mada haptuna haira sing adu puduna lai panthoina ise se sar masena haising adu sana haire na hospital da kedong saludena sedi hospital da khatwina se kapchapada adu fagadrana khaline panthoina se aisu khaline adu se haingwai isinana akhoi angasa ningthi jana mit mai pangna popiraba matungdana isigina kai tawbiyo hana isigi nanawnana karigumba yamna masakta popolama tawjagina khaline nanawpaga sungangna boloijare ina isina nangidamakta samasa siki minu misa pomba ki bathadokdana tawribasibu inawna isigidama kaigumba khatawnabagidamak tarane jingoi isina masigi thawse pangtholibi maramdi inawna sagai asida momon mino nona mama haiba mingtholada phangduna nasasinga harawna leibada madu uba pambagine inawna milu pirang chinthana awaba kaya khangduna hingbada isini yingba pamdeni panthoi mamitagi mapi ira ihawra ise aisi wakhal thimi haibada oirure hairudaba wana haitokhi haidu wana hayawda apangina nawni khanduna ngapiyo ise ai lankhra male ai wai kha shoikre yare nasedi adugumba kesu khandeda so thabak salubai waramani fazana patharuro asumna panthoi nautomagi manakta sangduna ngeha patharame nautombana haire tariba tai hayeng isegidamakta akhoi kaigumba kharati tawfam thoe ado kai tawshainu isege kaigumba akhoi na tawdaba taragadi isena warokhrabadi kamdawni panthoi tamo aishu iseda adugi matangda khara hudobane iseda mapukni khara nuwaikidraba male isena pangthokpe isedi aiba nuksibagi minuksiyada utpani haina haire akhoi isena ne bapa amapaba yaojaroi isena pamadi akhoi minungsi adune aduna tamo isegi mapukni nungsiba yaba thaba amada tawrose nautomba panthoigi waduda gyan tarduna hoi fare ai gyan tare asumna nimi nini humni hokhraba matungda panthoi nautomba amasung makhoigi masiga loinana hospital da laban doctor congratulations yengoi nakhoina fanggadoriba angase amakhatang nate baby twins ne nautomba ngala koino doctor haibisu asembra doctor asembri ne asmaina popa angse twins kumba yamna oigale panthoi harawna doctor ishona khaibu sanbiye oda doctor hai anga ni suknaba matamda akhoi sididi kegumba asokpagumba haibidi akaiba problem gumba mayoknagadra doctor why not but don't worry akhoina ne problem singada loinamak solve tawnaba honagani
Maramdi akhuna nakhoida pangthokliba experiment ase yamna challenging way. This is the first time in Manipur. Akhudidi mas observation wa khalamane. Nakhoidagi akhuna learn to bayaba lesson mayam am layune. Aduna sida tholokada problem singi damaktadi nakhoi thoina khanjalubana. Akhuna loinamak solve tawna honagani. Pantai hararo. Thank you doctor. Thank you very much. Noktombanamo. Doctor, citizenba expenditure khudima akhuna watanaba loina puthokjagani. Adu doctor, mathok tarabadi mapanda satlapasu karish akaiba leijade. Doctor ramo. Kedowi mapanda satuluge. Manipur leriba doctor singgi atoppa lamda leriba doctor na kaisu hendawne. Infrastructure da haro equipment da haro Manipur so amata watena. Adu doctor, Manipur yenguse aidi thajadaba habidi isada ising nabagumba suigadrana yam pakhale. Doctor, you mean nang aibu thajada habra? No doctor. Doctor na lana khanbire. Doctor bu thajabagidama meshi sulak chalibasine. Okay. Nang aibu thajaba taragadi kemta tor sidane fajana yengse. Nangi sidi minor nida sidagi henda mayamama atoppa hospital da habidi Delhi, Bombay, Kolkata, sidagi hendokdana atoppa lam Japan, Malaysia, America, asinasingbasingda aina satuna layengurabanine. Sorry doctor, ai doctor na nungaidoba khara haikraba male. Okay, it doesn't matter. Asumna panthoi nautomba amasung makhoigi masi hospital gi yumda halaki. Numitha thawami sakti nongmata sulepu yadabana tapna hoke. Asumna thabum taret farake. Nongma ikhang khanghawtana panthoigi masi masa nungairaklamde. Now, ise bokse kakak thennomba yam nungaitabam phawine. Se kaidorge si monsida ngatharo. Ngathakhrasar aibu hospital da sapana fagadrana khaline. Hoi ai tamodam ta harukige. Se ngatam lebrama. Asumna panthoi nautomagi manakta sangduna masidu masakha nungai hokte haiduna tamame. Nautomba pakhatna prap loisalaga gari shodu puduna mapanda tholai. Asumna panthoina magi masidu loisaluduna hospital puraklame. Doctor na she yam thuna chala ultrasound report hojimo pame. Hon moina horila au ka harakane. Adu bataragasu emergency ni aina harakane na hayo. Report ti hojima iraga pibiro na khaibiyo ko. Funny doctor, ai hojima sarukhige. Asumna nautomba matei mapuduna ultrasound loba sakhe. Khudakta emergency ni haiduna ultrasound report adu pibio haibadagi ultrasound report adu puduna laki. Hospital manungda sangge haiduna panthoi koi gari manungdagi he kumtharapaga angang nupi masa ama chensalalaga yamna angakpa mawongda panthoi ki khudang taplawna pairaklamne. Nupi masa aduna panthoi ki makhutta taplawna pairak. Ine kaiguna noina hospital da lalaga lupa tara phawa laida kanindride. Se lupa tara da katho natragadi nakhoi khudung thiba soidana tagani. Panthoi nupi masa dugi mawongda ibema nungbu kanano ninedi gyanam tadre. Hoi ai pesabudi kalautre ai huji kakke ko atu nungbu kanano ba nupi masa aduna nine aise ishorga loinaba mine. Panthoina ha nungbu ishorga loine ba se nine ne laikhrama wage ai kaurule hobe chapadana. Asi harga panthoi magi bekti ki pesa lotholaga laikhrame. Mana laikhrama ko onthrakpadadi nupi masa ado leramdre. Manasum koine yengba matamda nupi masa ado leiba udre. Amu magi nupaga masega do leibra haine yenge. Magi manakta masega magi nupaga leiba udre. Asumna panthoina magi masega magi nupaga karumda laikhrabano haiduna koine yengakpada kanagumba ama magi maningda khangchang silapagum fawe.
खंगहौदना मागी लेंजुमदा तापलाउना पारखि पांथोय खंगबो लापो इमा हाइना कना लाउथोखि ओंथो यंग मतमददि पांथोय मागी नुपा नाउतोंबो ओइरमने नाउतोंबना कइनो असुमदना नंग काय चखलबनो नाइना थिरि ननि सिदि कइदोरमनो लाओ चंगसे पांथोय मागी नुपा ओइरमददा ग्यान हाइफेता तमो ऐसि सुमदा अंगाम थिंगनाबा अदुकी सुमाइना असुमना लटला तौरिङैदा नाउतोंबन हाइनि होय ऐसु इने नंग नसाय अंगाम वारी साउबदो लाओ चंगसे लाओ इसेना असुमदा नंग लाओ न तहौरि लाओ से असुमना नाउतोंबना पांथोयबु मनुंगदा फुसेलके डॉक्टरना यंगै अल्ट्रासाउंड रिपोर्ट से यामना खुदुं थिनिङै ओइरे angang amadi lengba otpa tawdraba male hojima CS tawnaba tawse nautama pakhal kaina doctor haibisibo doctor kam pakhakina hoji thatare mapung pharabanina angangche kashi tawra khara joton tawbadi mathau tagane ado hoji hoji makki oinadi condition se khitang lure kaigumba hoji mak CS tawtaba targadi mama da natana angang sisu khudung thiba nang mayaye nautomana doctor sigumba problem ama mayokna gani khalabadi doctor khoina hana khud inform kitang to bibe kai doctor yamai sigumba khudung thiba sa akhoina tholakani khangba nate adubu hoji thuetana akhoi kannabadi khona si hairi dana akhoi khoso hanare nakhoina yadrabadi ekhosu pailete nautomana doctor khoina fani na tawibane fani khanbada adu tawbiyo doctor isa singi thawat amukta kanbiyo ekhoki amuhana isa ugane heba asa leitrabane okay adumaina pung sunthagano che napana bo adum tawgunu ko nautomba ngamitegi mapi tare panthoisu mapi ira ihaura kappa haure doctor nege dugumba sakhamdo sido otkana negi patients na nege dugumba da he khangiba matamda mama phukna nungaigendra noina dumna tobdo patients na ukhrabadi ma hena pakhatkidoni ne hoji CS torumda sida ma pakhaladi afaba oidine muke gi khangdrina panthoy ma suno tomba doctor lugi wahi aduda mukoi kauki tobudu phajinje doctor se la hida la thufu makse leibu ai loina ma irake asumna doctor aduna CS tobuna sangadaba hida la thufu ma iraklame patient su restroom da posanduna drip ama yalaga ngaha potha halame nautomba su yamthuna hida lang thesing adu puduna laklame restroom da panthoiga magi masiga warishane ina aina hay tabuk thiki ba thola bachu aigi ichani da nangi na sani khanna khayeng biro ko masimati inogi mafamda sinaramage panthoi mapi irasela ise nang adumai haigano ise nang kem tawreba horen isina ne harharo tholokpada ai ngaramdene se na adumai tawhono ba masina mo ina nashigi mitkupse ai hana asigumna faukidre ai nang asi tawribase ina nangbu nusibagini ko nang nasu ai isa singbu nang ne pokpana samune khalu ko isi gisidi pokning siamna nusi se nang kem tawra haba nang adumai pokning sunthakalo ai sulaisidi masi manao gi wari duda nurse amana taraduna ibema nangma panthokiba yarani patient se akhoi injan na batawroge asumna panthoi mapanda thohalaki ngahak loiba matungda panthogi masi CS tawnabagidamak operation theater da injan ke panthogi nautombaga mapanda fana kuina ngaira fawba masigi pau amata lagte panthoi tamo akhisi dubu keki to yaojaroi sana haji fawba manungdagi pau mata harak krisiba nautombala se kesu khanmuse
ꯀꯝ ꯇꯧꯔꯝꯃꯣꯏꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯥꯃꯣ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨ ꯄꯥꯈꯠꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯄ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯐꯥꯖꯤꯟꯕ ꯇꯥꯕꯅꯤꯅꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯕ ꯇꯥꯃꯣ ꯐꯤꯕꯝ ꯑꯁꯤꯗ ꯀꯅꯥꯗꯅꯣ ꯑꯩꯅ ꯏꯀꯥꯏꯗꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯜꯂꯝꯕꯗꯤ ꯐꯅꯤꯗ ꯍꯦ ꯏꯁꯣꯔ ꯏꯆꯥꯁꯤꯡꯕꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗꯒꯤ ꯂꯥꯎꯊꯣꯔꯛꯈꯤ ꯂꯤꯟꯊꯣꯏꯒꯤ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯕꯗꯤ ꯅꯤꯡꯗꯥ ꯑꯝꯇ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯃꯅꯨꯡꯗꯒꯤ ꯂꯥꯎꯊꯣꯔꯛꯄꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏ ꯃꯥꯒꯤ ꯃꯛꯁꯜꯂꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯪꯉꯥꯟ ꯌꯥꯟꯊꯣꯛꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯦ ꯇꯥꯃꯣ ꯑꯉꯥꯡ ꯅꯤꯡꯗꯥ ꯍꯥꯏꯔꯦ ꯑꯩ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯈꯤꯒꯦ ꯆꯪꯉꯨꯔꯣ ꯑꯁꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯅꯨꯡꯗ ꯅꯤꯡꯗꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯦ ꯅꯤꯡꯗꯥꯁꯤꯡ ꯑꯗꯨ ꯄꯤꯁꯜꯂꯨꯔꯕ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏ ꯃꯊꯣꯡ ꯃꯔꯥꯡ ꯍꯧꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯒꯤ ꯒꯦꯠꯇꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗꯒꯤ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯑꯃ ꯄꯝꯃꯒ ꯂꯥꯎꯔꯛꯏ ꯂꯤꯟꯊꯣꯏꯒꯤ ꯃꯤ ꯌꯥꯎꯕ꯭ꯔꯣ ꯑꯉꯥꯡ ꯂꯧꯕꯤꯔꯣ ꯂꯥꯛꯑꯣ ꯄꯥꯟꯊꯣꯏ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯁꯣꯝꯗ ꯂꯩꯖꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯒꯦ ꯇꯧꯏ ꯑꯉꯥꯡ ꯂꯧꯒꯦ ꯇꯧꯕꯒ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯉꯥꯡ ꯂꯧꯔꯝꯗꯥꯏꯗ ꯑꯦꯇꯦꯟꯗꯦꯟꯇ ꯄꯩꯁꯥ ꯄꯤꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯍꯦꯛ ꯗꯈꯤꯅꯥ ꯇꯧꯅꯩ ꯗꯈꯤꯅꯥ ꯑꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯂꯧꯕꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩ ꯑꯁꯨꯝꯅ ꯃꯥ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯄꯩꯁꯥ ꯌꯥꯎꯕ꯭ꯔꯥ ꯂꯨꯄꯥ 2,000 ꯄꯤꯔꯛꯑꯣ ꯍꯥꯏ ꯅꯥꯎꯇꯣꯝꯕꯁꯨ ꯌꯥꯝ ꯍꯔꯥꯎꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ 2,000 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯥꯟꯊꯣꯏꯗ ꯄꯤ ꯄꯥꯟꯊꯣꯏ 2,000 ꯆꯞꯄꯤꯗꯨ ꯄꯨꯔꯒ ꯑꯦꯇꯦꯟꯗꯦꯟꯗ ꯄꯤꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯗꯈꯤꯅꯥ ꯂꯧꯔꯔꯣꯏ ꯄꯥꯟꯊꯣꯏ ꯉꯥꯎꯂꯛ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯁꯦ ꯂꯧꯁꯜꯂꯣ ꯍꯔꯥꯎꯕꯒꯤꯅꯦ ꯑꯉꯥꯡꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯏꯕꯦꯝꯃ ꯅꯨꯄꯥꯅꯦ ꯁꯦ ꯂꯧꯁꯤꯜꯂꯣ ꯄꯥꯟꯊꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤꯗꯨꯗꯒꯤ ꯂꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗꯁꯨ ꯄꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯕ ꯏꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯃꯃꯥꯗꯤ ꯀꯌꯥꯗ ꯋꯥꯔꯕ ꯄꯥꯟꯊꯣꯏ ꯑꯃꯨꯛ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯅꯦ ꯑꯉꯥꯡ ꯑꯃꯗꯤ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯅ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯉꯒ ꯂꯦꯞꯄꯒ ꯂꯩ ꯇꯥꯟꯖꯥꯗꯨꯗ CS ꯂꯣꯏꯔꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯗꯨꯁꯨ ꯊꯣꯛꯂꯛꯏ ꯗꯣꯛꯇꯔꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯁꯤ ꯀꯩꯝꯇ ꯍꯧꯗ꯭ꯔꯕ꯭ꯔꯥ ꯄꯦꯁꯦꯟꯒꯤ ꯐꯤꯕꯝꯕꯨ ꯗꯣꯛꯇꯔ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦ ꯗꯣꯛꯇꯔ ꯑꯉꯥꯡ ꯑꯃꯗꯤ ꯗꯣꯛꯇꯔ ꯃꯃꯥꯏ ꯂꯨꯛꯊꯔꯒ I am sorry ꯗꯣꯛꯇꯔ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯗꯣꯛꯇꯔꯗꯨꯒꯤ ꯋꯥꯍꯩꯗ ꯇꯥꯕꯗ ꯄꯥꯟꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯄꯛꯏ ꯅꯥꯎꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯨ ꯊꯦꯝꯖꯤꯟꯖꯩ ꯗꯣꯛꯇꯔꯁꯤꯡꯗꯨ ꯅꯔꯁꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯕꯨꯠꯂꯣꯝꯗ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯅꯥꯎꯇꯣꯝꯕꯒꯤ ꯐꯤꯕꯝ ꯑꯉꯛꯄꯅꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯔꯛꯏ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯦꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯆꯦꯁꯨ ꯃꯅꯨꯡꯗꯒꯤ ꯏꯟꯊꯣꯔꯛꯇꯨꯅ ꯋꯥꯔꯗꯇ ꯄꯨꯁꯜꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯗ ꯃꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯆꯦꯒꯤ ꯀꯥꯞꯐꯝ ꯊꯣꯛꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯝꯕ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯒꯤ ꯅꯨꯄꯥ ꯅꯥꯎꯇꯣꯝꯕ ꯃꯌꯨꯝꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯣꯟ ꯆꯜꯂꯨꯅꯕ ꯄꯨꯊꯈꯤ ꯅꯥꯎꯇꯣꯝꯕ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯅꯤ ꯇꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯩꯔꯣꯟ ꯆꯟꯅꯕ ꯇꯧꯔꯝꯃꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯩ ꯆꯪꯕ ꯌꯥꯗꯦ ꯑꯗꯨꯅꯅꯦ ꯆꯐꯨ ꯑꯃ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯆꯣ ꯑꯗꯨꯒ ꯆꯐꯨ ꯃꯅꯨꯡꯗꯨꯗ ꯅꯤꯡꯊꯤꯅ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯣꯡꯐꯝꯗ ꯑꯗꯨꯗ ꯆꯠꯇꯨꯅ ꯅꯤꯡꯊꯤꯅ ꯐꯨꯝꯃꯨꯔꯁꯦ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯁꯨ ꯍꯥꯏꯁꯦ ꯀꯅꯥꯅ ꯈꯪꯅꯤ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯑꯗꯤ ꯅꯥꯎꯇꯣꯝꯕꯁꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯈꯨꯗꯛꯇ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯆꯐꯨ ꯑꯃ ꯂꯩꯔꯨꯔꯦ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯍꯩꯕ ꯃꯥꯏꯕ ꯑꯃꯁꯨ ꯍꯥꯏꯔꯨꯔꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯃꯆꯥꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6-7 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ
ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯛꯇꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ꯫ ꯏꯅꯧꯁꯥ, ꯅꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯂꯕ ꯅꯆꯥ ꯑꯅꯤꯗꯣ ꯑꯩ ꯃꯄꯨꯡ ꯐꯥꯅ ꯁꯤꯟꯅꯒꯦ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯈꯣꯏ ꯅꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯥꯟꯊꯣꯏꯅ, ꯏꯆꯦ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯄꯤꯕꯤꯔꯤꯁꯤꯗꯤ ꯆꯠꯈꯤꯕ ꯃꯥꯒꯤꯗꯤ ꯆꯠꯈ꯭ꯔꯦ, ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯁꯦ ꯃꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯒꯅꯤ꯫ ꯏꯆꯦ, ꯅꯪꯗꯤ ꯂꯥꯏꯒꯨꯝꯕꯤꯅꯤ, ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯤ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ꯫ ꯏꯆꯦ, ꯅꯪꯒꯨꯝꯕꯤ ꯑꯅꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯄꯛꯆꯗꯦ꯫ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕꯤ ꯏꯆꯦꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯕꯤꯔꯒ ꯑꯗꯨ ꯅꯤꯡꯍꯟꯅ ꯋꯥꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯟꯕꯤꯒꯅꯨ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ, ꯏꯇꯩꯃꯒꯤ ꯇꯧꯕꯤꯃꯟꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯀꯧꯖꯔꯣꯏ꯫ ꯃꯄꯣꯛ 8 ꯄꯣꯛꯇꯨꯅꯁꯨ ꯏꯇꯩꯃꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯑꯁꯤꯒꯤ ꯂꯃꯟ ꯑꯩꯈꯣꯏꯅ ꯁꯤꯡꯕꯈꯛ ꯉꯝꯃꯔꯣꯏ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯏꯆꯦꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯍꯜ ꯂꯃꯟ ꯑꯣꯏꯅ ꯅꯈꯣꯏꯒꯤꯗꯃꯛ ꯈꯔ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨ ꯇꯧꯕꯅꯤ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯅꯈꯣꯏꯅ ꯅꯃꯤꯠꯇ ꯅꯆꯥ ꯎꯕꯗ ꯍꯔꯥꯎꯖꯕꯁꯦ ꯃꯁꯤꯅꯅꯦ ꯍꯦꯟꯅ ꯄꯦꯜꯂꯦ꯫ ꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯁꯨ ꯃꯁꯥ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯅ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯅꯥꯎꯇꯣꯝꯕꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯆꯦ, ꯀꯩ ꯂꯩꯒꯦ? ꯏꯆꯦꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯌꯦꯡꯉꯣꯏ, ꯏꯅꯧꯁꯥ, ꯐꯝꯃꯨ꯫ ꯏꯆꯦ ꯉꯁꯤꯗꯤ ꯅꯈꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ꯫ ꯏꯆꯦ, ꯀꯩꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯀꯩꯝ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯌꯦꯡꯉꯣꯏ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯤꯅꯤ ꯇꯧꯏꯗꯣ, ꯃꯃꯥ ꯑꯩꯅꯁꯨ ꯅꯣꯡꯃꯇꯁꯨ ꯆꯠꯂꯨꯗ꯭ꯔꯦ꯫ ꯅꯍꯥꯟꯃꯨꯛ ꯂꯥꯛꯂꯝꯕꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯈꯣꯏ ꯂꯥꯛꯄ ꯐꯪꯗ꯭ꯔꯤ꯫ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯄꯦ꯫ ꯅꯈꯣꯏꯒꯤ ꯅꯆꯥꯁꯦ ꯅꯈꯣꯏ ꯉꯝꯅꯕ ꯌꯣꯛꯍꯧꯔꯣ꯫ ꯄꯥꯟꯊꯣꯏꯅ, ꯏꯆꯦ, ꯏꯆꯥꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯂꯧꯔꯨꯒꯦ꯫ ꯏꯆꯦ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯦ꯫ ꯏꯆꯦꯅꯅꯦ ꯅꯪꯒꯤꯁꯤꯗ ꯁꯨꯝ ꯂꯩꯊꯣꯛꯄꯁꯦ ꯑꯐꯕ ꯅꯠꯇꯦꯅꯦ꯫ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯉꯛꯑꯕꯗꯤ ꯀꯝꯗꯧꯅꯤ? ꯏꯆꯦ, ꯃꯤꯒꯤ ꯃꯤꯅꯣꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯍꯤꯡꯒꯗ꯭ꯔꯥ? ꯏꯆꯦ, ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯊꯤꯕꯣꯡ ꯆꯔꯥ ꯑꯃ ꯃꯈꯣꯏꯅ ꯂꯥꯛꯑꯒ ꯊꯥꯛꯄ ꯅꯠꯇꯦ꯫ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯏꯆꯦꯁꯨ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯇꯨꯡꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦꯅ ꯈꯜꯂꯤ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯁꯨꯝꯅ ꯂꯩꯕꯁꯦ ꯃꯤꯅ ꯐꯅ ꯀꯩꯁꯨ ꯉꯥꯡꯅꯔꯣꯏ ꯍꯥꯏꯕ ꯏꯆꯦ ꯃꯨꯟꯅ ꯈꯪꯉꯤ꯫ ꯌꯦꯡꯉꯨꯅꯦ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅꯗꯤ ꯃꯤꯅ ꯀꯩꯗ ꯐꯅ ꯈꯟꯗꯣꯏꯅꯣ? ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨ꯫ ꯅꯥꯎꯇꯣꯝꯕ, ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯃꯆꯦꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩ꯫ ꯐꯅ ꯀꯨꯏꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯥꯎꯇꯣꯝꯕꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ, ꯏꯇꯩꯃꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯖꯔꯦ꯫ ꯏꯇꯩꯃ, ꯌꯨꯝꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯉꯥꯡ ꯑꯁꯤꯗꯤ ꯏꯇꯩꯃ ꯅꯪꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯉꯥꯡ ꯑꯁꯤꯅ ꯃꯕꯨꯛ ꯂꯥꯃꯛꯇꯨꯅ ꯍꯪꯒꯥ ꯀꯞꯄꯛꯑꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯁꯪꯒꯣꯝꯅ ꯌꯣꯛꯄ ꯏꯆꯥ ꯃꯄꯥꯡꯒꯜ ꯁꯣꯟꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯏꯆꯦꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ꯫ ꯏꯆꯦꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯨꯆꯣ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯈꯣꯏ ꯑꯃꯁꯨꯡ ꯏꯃꯨꯡ ꯑꯁꯤꯗ ꯏꯖꯠ ꯃꯥꯡꯒꯗꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯔꯨꯕ ꯏꯆꯥ ꯑꯗꯣ ꯃꯇꯝ ꯈꯔ ꯀꯥꯏꯅꯔꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯐꯥꯎꯖꯔꯣꯏ꯫ ꯃꯆꯦꯁꯨ ꯃꯅꯥꯎꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯑꯃꯒꯤꯁꯨ ꯀꯥꯏꯗꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ꯫ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ, ꯏꯆꯦ, ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯅ ꯐꯩꯅ ꯈꯟꯖꯩ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ, ꯄꯥꯟꯊꯣꯏ, ꯌꯦꯡꯉꯨ, ꯏꯆꯦꯅ ꯍꯥꯏꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯏꯃꯨꯡ ꯑꯅꯤꯁꯤꯒꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯃꯥꯡꯉꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯗꯨꯅ ꯅꯪ ꯏꯆꯦꯒ ꯂꯣꯏꯅꯅ ꯃꯇꯝ ꯈꯔ ꯏꯆꯦꯈꯣꯏꯗ ꯂꯩꯔꯨꯆꯣ꯫ ꯑꯩꯕꯨꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ, ꯏꯆꯦꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯅꯪ ꯍꯥꯏꯔꯣ, ꯑꯩꯅ ꯃꯦꯟꯇꯦꯅꯦꯟꯁ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ꯫
ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯈꯣꯏ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯦ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯅꯨꯃꯤꯠ ꯂꯦꯞꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯥꯎꯇꯣꯝꯕꯅ ꯄꯣꯠ ꯑꯃ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯑꯃꯗ ꯆꯠꯈꯤ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯅꯥꯎꯇꯣꯝꯕꯗ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯃꯅꯥꯎꯄꯤꯗ ꯅꯠꯇꯅ ꯃꯆꯦꯁꯨ ꯂꯧꯔꯦꯅ ꯃꯌꯥꯝꯅ ꯏꯌꯥ ꯂꯥꯎꯅꯔꯦ." ꯅꯥꯎꯇꯣꯝꯕ ꯍꯥꯏꯐꯦꯠ ꯉꯛꯕ, "ꯏꯇꯩꯃ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ?" "ꯑꯣ, ꯈꯪꯗꯦ, ꯃꯤꯅꯅꯦ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩ." "ꯏꯇꯩꯃ, ꯀꯅꯥꯅ ꯀꯩꯀꯩ ꯍꯥꯏꯅꯣ? ꯃꯃꯥꯏꯗꯨ ꯊꯨꯒꯥꯏꯒꯦꯅꯦ, ꯑꯗꯨ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯋꯥ, ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ." "ꯈꯪꯗꯦ, ꯅꯈꯣꯏꯅꯗꯤ ꯆꯥꯎꯈꯠꯂꯦꯅ ꯇꯧꯔꯤꯕ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝ ꯐꯖꯗꯦꯀꯣ. ꯅꯪꯁꯨ ꯈꯔꯗꯤ ꯈꯟꯕ ꯐꯩꯌꯦꯅ ꯈꯜꯂꯦ." "ꯏꯇꯩꯃ ꯈꯣꯏꯅ ꯈꯜꯂꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯦ. ꯏꯇꯩꯃ ꯈꯣꯏ ꯂꯥꯏꯔꯤꯛꯀꯤ ꯃꯃꯜ ꯈꯤꯇꯪ ꯐꯪꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯁꯣꯏꯗꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯝꯒꯗꯕꯅꯤ, ꯈꯤꯇꯪ ꯅꯣꯏꯁꯨ ꯈꯟꯊꯔꯝꯒꯗꯕꯅꯤ. ꯇꯁꯦꯡꯅ ꯏꯇꯩꯃ ꯈꯣꯏ ꯁꯔꯣꯒꯦꯠ ꯃꯥꯗꯔ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ." "ꯈꯪꯗꯦꯗ ꯀꯩꯅꯣ ꯁꯒꯣꯠ ꯁꯒꯥꯟꯒ ꯇꯧꯔꯛꯏꯗꯨꯕꯣ. ꯑꯩꯈꯣꯏꯗꯤ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯖꯕꯅꯤ. ꯅꯈꯣꯏꯒꯤ ꯁꯒꯣꯠꯅꯤꯒ ꯁꯒꯥꯠꯅꯤꯒ ꯂꯥꯏꯔꯤꯛ ꯍꯩꯒ ꯍꯩꯇꯦꯒ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯗꯤ ꯀꯌꯥ ꯆꯥꯟꯅꯗ꯭ꯔ ꯃꯥꯜꯂꯦ. ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯛꯂꯕꯅꯤꯅ ꯂꯝꯗꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯈꯔ ꯇꯧꯔꯛꯎꯅꯦ ꯏꯕꯨꯡꯉꯣ." ꯅꯥꯎꯇꯣꯝꯕ ꯁꯥꯎꯅꯤꯡꯅ, "ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕ? ꯐꯩ, ꯈꯪꯅꯤꯗꯅ." ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯣ, "ꯍꯣ, ꯆꯥꯎꯈꯠꯀꯦꯔꯥ ꯆꯥꯎꯈꯠꯂꯣꯏꯒꯦꯔꯥ, ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯅꯥꯕꯁꯦ ꯁꯤ ꯇꯧꯔꯛꯀꯅꯨ. ꯃꯤꯒꯤ ꯃꯆꯤꯟꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯒꯦ? ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏꯅꯤ, ꯑꯃꯅ ꯑꯃꯃꯨꯛ ꯍꯥꯏꯅꯤ. ꯌꯦꯡꯉꯨꯅꯦ, ꯀ꯭ꯋꯥꯛꯇꯣ ꯃꯨꯁꯨꯛ ꯃꯨꯏ ꯍꯥꯏꯕꯗꯣ ꯄꯥꯎꯁꯤ ꯃꯊꯪ ꯇꯝꯅꯔꯛꯄ ꯃꯇꯝꯗ ꯏꯀꯣꯟ ꯀꯣꯟꯕꯗꯒꯤ ꯀ꯭ꯋꯥꯛꯇꯣ ꯃꯆꯨ ꯑꯉꯧꯕ ꯑꯣꯟꯈꯤꯕꯅꯤ. ꯁꯤꯅꯤ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯆꯤꯟꯁꯤꯡꯁꯦ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯒꯦ? ꯅꯪꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ, ꯑꯩꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ. ꯑꯗꯨ ꯈꯪꯅ ꯅꯈꯣꯏ ꯆꯠꯂꯣ ꯍꯥꯏꯕ ꯋꯥꯅꯤ. ꯏꯇꯩꯃꯗ ꯌꯥꯝ ꯂꯥꯟꯅ ꯈꯟꯒꯅꯨ. ꯅꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ. ꯃꯗꯨꯗ ꯁꯥꯎꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ." "ꯐꯔꯦ ꯏꯇꯩꯃ, ꯑꯩ ꯆꯪꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯇꯣꯝꯕ ꯃꯅꯨꯡꯗ ꯌꯥꯝ ꯁꯥꯎꯅ ꯆꯪꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯎꯅ ꯆꯪꯉꯛꯄ ꯎꯕꯗ ꯄꯥꯟꯊꯣꯏ, "ꯇꯥꯃꯣ, ꯀꯩꯗꯧꯔꯒꯦ?" "ꯄꯥꯟꯊꯣꯏ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯑꯐꯕ ꯊꯕꯛ ꯇꯧꯕꯗ ꯁꯤꯡꯊꯥꯅꯗꯕ, ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯁꯤꯟꯕ ꯂꯝꯗꯝ ꯑꯣꯏꯔꯝꯃꯤ. ꯑꯩ ꯍꯥꯟꯅꯗꯤ ꯈꯪꯉꯤ ꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯊꯣꯛꯀꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯦꯖꯨꯝ ꯇꯧꯔꯨꯕꯗ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯋꯥ ꯃꯌꯥꯝꯅ ꯉꯥꯡꯉꯤ. ꯅꯪꯁꯨ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ. ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ?" ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯇꯩꯃꯗꯣ, "ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯅꯥꯎꯄꯤꯗ ꯅꯠꯇꯅ ꯑꯩ ꯏꯆꯤꯟꯁꯤꯅꯕꯨ ꯄꯟꯅꯤꯡꯗ꯭ꯔꯦ ꯄꯥꯟꯊꯣꯏ. ꯑꯩ ꯌꯥꯝ ꯍꯪꯒꯣꯏꯌꯦ ꯁꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ. ꯌꯥꯔꯦ, ꯇꯣꯛꯄꯤꯔꯣ. ꯑꯩꯁꯨ ꯀꯨꯏꯔꯦ ꯈꯪꯕ. ꯃꯥꯅꯁꯨꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦ. ꯑꯗꯨꯕꯨ ꯑꯩ ꯏꯒꯅꯣꯔ ꯇꯧꯋꯦ, ꯑꯩ ꯇꯥꯁꯟꯅꯗꯦ. ꯇꯥꯃꯣ, ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯃꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯦꯠꯈꯤ. ꯑꯩꯈꯣꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯈꯛ ꯎꯖꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯦ. ꯍꯧꯖꯤꯛꯇꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯖꯔꯦ. ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯍꯦꯟꯅ ꯃꯤꯋꯥ ꯉꯥꯡꯅꯕ, ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯆꯤꯡꯊꯅꯕ, ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯄꯨꯝꯕ ꯃꯥꯡꯅꯕ ꯍꯣꯠꯅꯕꯤꯔꯤ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨ?" "ꯈꯪꯗꯦ ꯄꯥꯟꯊꯣꯏ, ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯋꯤ. ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝꯅ ꯁꯣꯏꯔꯦ. ꯃꯤꯋꯥ ꯉꯥꯡꯅꯕꯗꯅ ꯐꯥꯔꯁ ꯇꯥꯕ, ꯑꯗꯨꯒ ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯅ ꯁꯨꯞꯅꯇꯒꯤ ꯃꯤ ꯈꯤꯇꯪꯈꯛ ꯑꯣꯏꯕ. ꯈꯪꯗꯦ ꯄꯥꯟꯊꯣꯏ, ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ. ꯑꯩꯅ ꯁꯃꯥꯖ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯤ ꯑꯃꯅꯁꯨ ꯆꯤꯡꯁꯤꯜꯂꯛꯀꯅꯤ. ꯅꯪꯅ ꯇꯧꯔꯤꯗꯣ ꯁꯣꯏ, ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯗꯨ ꯇꯧꯏ, ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ. ꯑꯗꯨꯒ ꯃꯈꯣꯏꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯆꯦꯟꯖ ꯄꯨꯔꯛꯄ ꯌꯥꯕ ꯀꯩꯁꯨ ꯇꯧꯔꯝꯗꯦꯅꯦ. ꯊꯨꯠ ꯂꯥꯎꯕ ꯃꯤ ꯉꯥꯛꯇ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ." "ꯐꯔꯦꯁꯦ ꯇꯥꯃꯣ, ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯦ. ꯃꯁꯤ ꯈꯪꯅ ꯑꯩꯈꯣꯏꯅ ꯆꯠꯄꯤꯔꯒ ꯂꯣꯏꯔꯦ. ꯇꯥꯃꯣ, ꯏꯪꯅ ꯄꯣꯊꯥꯅꯕ ꯇꯧꯕꯤꯌꯣ. ꯑꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯏꯪꯕ ꯑꯝꯇꯪ ꯄꯨꯖꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏꯅ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯅꯥꯎꯇꯣꯝꯕꯗ ꯄꯤ꯫ "ꯇꯥꯃꯣ, ꯁꯤ ꯊꯛꯆꯟꯕꯤꯌꯨ. ꯃꯁꯤ ꯊꯛꯑꯒ ꯇꯥꯃꯣꯒꯤ ꯋꯥꯈꯜꯗ ꯈꯤꯇꯪꯗꯁꯨ ꯏꯪꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯀꯗꯥꯏꯅꯣ?" ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫
ꯏꯆꯦ ꯑꯩ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯄꯥꯟꯊꯣꯏꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯂꯩꯕꯤꯔꯣ ꯍꯣ ꯍꯣ ꯍꯥꯏꯔꯛꯑꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯆꯒꯦ ꯍꯣꯏ ꯍꯣꯏ ꯏꯅꯥꯎꯁꯤꯗꯤ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣꯒꯤ ꯃꯤꯡꯒꯧꯁꯦ ꯏꯆꯦ ꯀꯧꯒꯦ ꯀꯧꯔꯣ ꯏꯇꯩꯃꯇ ꯀꯧꯒꯦ ꯀꯧꯔꯣ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯅ ꯍꯦꯒ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯧꯅꯤꯡꯕ ꯀꯧꯖꯁꯅꯨ ꯏꯆꯦ ꯀꯧꯒꯦꯔꯥ ꯏꯇꯩꯃ ꯀꯧꯒꯦꯔꯥ ꯑꯩꯗꯤ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯍꯥꯟꯋꯥꯏ ꯏꯆꯦ ꯀꯧꯈꯤꯕꯗ ꯍꯧꯖꯤꯛ ꯏꯇꯩꯃ ꯀꯧꯕꯗ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯕ ꯑꯗꯨꯒꯤꯅꯤ ꯐꯔꯦꯁꯦ ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯄꯥꯟꯊꯣꯏꯈꯣꯏ ꯊꯝꯃꯝꯃꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯅꯥꯎꯇꯣꯝꯕ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯟꯊꯣꯏꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯅꯥꯎꯇꯣꯝꯕꯅ ꯄꯥꯟꯊꯣꯏꯗ ꯃꯥ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯈꯤ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯕꯨ ꯄꯣꯊꯥꯅꯕ ꯄꯥꯟꯊꯣꯏꯅ ꯍꯥꯏꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯊꯝꯅꯈꯤ ꯄꯥꯟꯊꯣꯏ ꯆꯥꯛꯈꯨꯝꯗ ꯁꯥꯕꯣꯛꯄꯤꯅ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯗ ꯆꯥꯛꯇꯣ ꯈꯔ ꯆꯥꯊꯣꯛꯎꯔꯣ ꯂꯥꯛꯑꯣ ꯁꯤꯗ ꯄꯨꯔꯛꯎꯔꯥ ꯄꯨꯔꯛꯑꯅꯨ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯇꯣ ꯆꯥꯔꯒꯦ ꯍꯣꯔꯦꯟ ꯁꯤꯗ ꯆꯥꯔꯒ ꯂꯣꯏꯊꯣꯛ ꯂꯣꯏꯁꯤꯟ ꯇꯧꯕꯗ ꯋꯥꯅꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯄꯥꯟꯊꯣꯏ ꯆꯪꯈꯤꯕꯒ ꯃꯆꯦꯁꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛꯇꯣ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯅ ꯏꯅꯥꯎ ꯅꯪ ꯊꯕꯛꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯍꯧꯔꯣ ꯑꯩ ꯍꯥꯟꯅ ꯆꯪꯉꯝꯃꯒꯦ ꯑꯉꯥꯡꯗꯣ ꯍꯧꯒꯠꯂꯝꯃꯗꯤ ꯄꯥꯟꯊꯣꯏꯅ ꯍꯣꯏ ꯏꯆꯦ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯗ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯏꯆꯦ ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯣ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯃꯆꯦ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏ ꯏꯃꯨꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯄꯥꯟꯊꯣꯏꯅ ꯈꯜꯂꯤ ꯊꯤꯡꯖꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯃꯥꯒꯤ ꯃꯆꯦꯅꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯝꯌꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯄꯥꯟꯊꯣꯏ ꯏꯆꯦ ꯅꯪꯕꯨ ꯏꯃꯨꯡ ꯆꯪꯉꯦ ꯆꯪꯈ꯭ꯔꯒ ꯀꯣꯏꯆꯠ ꯆꯠ ꯂꯩꯔꯕꯣ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ ꯄꯥꯟꯊꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯏꯆꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤꯗꯨꯕꯣ ꯑꯉꯥꯡꯒ ꯂꯣꯏ ꯍꯧꯒꯠꯂꯝꯕ ꯇꯥꯔꯦ ꯆꯠꯂꯣ ꯄꯥꯟꯊꯣꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯆꯦꯁꯤꯕꯨ ꯀꯩ ꯊꯤꯔꯤꯖꯥꯠꯅꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯄꯥꯟꯊꯣꯏꯅ ꯂꯩꯔꯤꯕ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯊꯤꯡꯖꯤꯟꯈꯤ ꯄꯥꯟꯊꯣꯏꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄ ꯌꯥꯔꯝꯗꯦ ꯏꯆꯦ ꯊꯣꯡꯗꯣ ꯍꯥꯏꯕ ꯀꯩ ꯆꯥꯒꯤ ꯉꯥꯎꯁꯤꯟꯅꯩꯅꯣ ꯏꯆꯦ ꯊꯣꯡꯗꯣꯛꯑꯣ ꯊꯣꯡ ꯑꯗꯨ ꯀꯅꯥꯅ ꯍꯥꯡꯗꯣꯛꯑꯝꯗꯦ ꯃꯅꯤꯡꯗ ꯀꯣꯜ ꯂꯤꯛ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯥ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯣꯜ ꯂꯤꯛꯁꯤꯡꯗꯨꯗꯤ ꯃꯐꯝ ꯀꯩꯁꯨ ꯀꯥꯏꯗꯅ ꯃꯄꯥ ꯆꯥꯅ ꯆꯥꯅ ꯂꯩꯔꯝꯃꯤ ꯈꯪꯍꯧꯗꯅ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯄꯥꯟꯊꯣꯏ ꯍꯥꯏꯐꯦꯠ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯀꯅꯥꯅꯣ ꯑꯗꯨ ꯀꯞꯄꯤꯗꯨꯕꯣ ꯀꯅꯥꯝꯇꯅ ꯈꯨꯝꯃꯛꯇꯦ ꯄꯥꯟꯊꯣꯏ ꯑꯃꯨꯛ ꯄꯥꯈꯠꯂꯦ ꯏꯆꯦ ꯄꯥꯟꯊꯣꯏꯅ ꯏꯆꯦ ꯍꯦꯛ ꯀꯧꯔꯨꯕꯗꯒꯤ ꯀꯞꯄꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ ꯄꯥꯟꯊꯣꯏ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯑꯒ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯅꯕ ꯍꯣꯠꯅꯩ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯊꯟꯇ ꯍꯥꯡꯗꯣꯛꯆꯔꯛꯏ ꯄꯥꯟꯊꯣꯏ ꯉꯛꯂ ꯀꯩꯅꯣꯅꯦ ꯁꯤꯗꯤ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯇꯥꯈꯤꯕ ꯑꯉꯥꯡꯅ ꯀꯞꯄꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯏ ꯄꯥꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ ꯑꯁ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤꯕ ꯑꯉꯥꯡꯒ ꯂꯣꯏ ꯀꯞꯄꯤ ꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯑ ꯀꯞꯄꯤꯁꯤꯅ ꯀꯩ ꯃꯔꯝꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ ꯃꯥꯅ ꯇꯥꯈꯤꯕ ꯑꯉꯥꯡꯅ ꯀꯞꯄꯩ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯜ ꯑꯗꯨ ꯇꯞꯊꯈꯤ ꯀꯥꯗꯨꯗꯒꯤ ꯑꯣꯏꯔꯝꯈꯤꯗꯦ ꯄꯥꯟꯊꯣꯏ ꯈꯪꯀꯤ ꯀꯤꯕ ꯐꯥꯎꯒꯠꯂꯛꯏ ꯄꯥꯟꯊꯣꯏ ꯀꯤꯅ ꯑꯉꯥꯡꯗꯨꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗꯗꯤ
masak sak manaba angang ani tumduna leramkhi. Panthoi madu ubada khangprek khangi. Panthoi pakhatna lengi magi masina phamungi khuyada masamana ifa fana tasinduna leibado amu urakhi. Panthoi yamna kina akiba pumbado khangjanduna machigi manakta tapna sangshini. Masigi lingjumda taplong na pai. Mana masigi lingjumda taplong na pai maga magi lingjumda su kanagumba amana khanghoudana pai rakhi. Panthoi khangprek khangi. Khanghoudana masindagi ima haina lauthoki. Mana onthoga yenguba matamdadi masi oiduna leramkhi. Panthoi yamna ngakna ise asi haraga ngasai kangdon makhungda masina kapaga lekhibadu amuk leibra yengbada kanasu leramde. Panthoi ngakla ise hoida sida asumna khudambi thille. Panthoi gi masi ngakla sida kaidoroge se lao phamungda famula. Panthoi ipa pakhatna phamungda kakhatki tawda ngasai angang ani masak sak manana leikhiba ubada amu ningsingi. Madu ubada masigi maromda sangkhe ise phamungdasu. Panthoi gi masina kaidoroge phamungda se angang sidi lala. Panthoi yamna kina masigi maromdagi phamungda munna yingi. Hojikti angang ama khatang leibada madu ure. Panthoi yamna kina ise ai ngasidi isase yamna kiba isada na daba ama fawe. Masina adudi ngasai na hagyadra pharese adudi ichene khujulekam thadu ukige. Asumna khujulekam khara putholaga Panthoi gi masina khujulekam ado thadoi. Hojikti Panthoi su kiba khara fai. Panthoi yamuna wakhan khalaba matungda magi nupada message ama thaki. Nautomba su Panthoi gi message ekwakoga phaaga yeng. Tamo aise isada nahan khege iman manadaba khara thue. Asi haraba matungda Panthoi da thokiba khudingma mana magi nupada pau tamjarame. Nautomba munna khalaba matungda magi nupi Panthoi da asumna message sinki. Phare nang haying phawdi warsuana khangamo ai nangi nakta hayang soidana lakani. Panthoi magi nupada kappagi emoji ima thajanki. Nautombana mo kisu khalunu se haina message amu hanki. Asumna makhoi ahing ado haukiba ngaiki. Nonganbaga nautomba makhoini he yengba maibado adugi mayumda setki. Maibana ma he ubada ibungo laibra chang ulo. Nautomba kakhatuna mangonda thariba fida aduda fami. Maibaduna mo ibungo angangdi unarabra kamai tawrina khoide. Ojamaiba sanupa ama fungjare. Tashingbadi twins ne adubo amadi kanba ngamhoutre. As nungaiteda adudi leikhidaba angangda aduna nakhoide ko inagani adugi tawkhum thokpa nakhoi tawthoku ko. Ojamaiba aina lakcharise adugini. Maibanamo adu ibungo handakti kari sakhina ubu fangi. Ojamaiba ai leringidadi kesu thoidokpu jate adubu mamada adun hek sangba matamda angang ani hek leirambagumba aduga akhuigi itaimada aduna phamung kangdon makhungda hek kappaga leirambagumba kanagumba khara yana khada kappi kholena yam haye. Nakhuigi yumdaba akhuigi yumda natiye itaimagi mayumda mamaga pulap laikhre. As karam tawni adudi hoida he nangna laktana hairasiba yengthokpa taredana kaidongmai nataimagi yumda chatseba. Ojamaiba aigidi ojamaibana sangba numta aduda adum yare ngasi chatsisu yaige. Horen nungthinda aduda yengasi. Hoi ojamaiba leirambagidamak aikhoi yamna chawthokje natrabadi aikhoi yareda sidi aikhoi tawfam thokpani. Asumna nungthingi matamda nautombaga ojamaibaga
ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯀꯗꯥꯏ ꯑꯉꯥꯡꯗꯨꯗꯤ ꯑꯩ ꯌꯦꯡꯒꯦ꯫ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯄꯨꯊꯣꯛꯆꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯁꯨ ꯄꯥꯟꯊꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯏꯕꯦꯝ ꯑꯁꯤꯔꯥ ꯅꯪꯒꯤ ꯅꯆꯦ ꯍꯥꯏꯕꯗꯣ? ꯃꯥꯅ ꯑꯣꯖꯥ ꯃꯥꯏꯕ꯫ ꯃꯆꯦꯅ ꯑꯃꯨꯛ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯑꯣꯖꯥ ꯃꯥꯏꯕꯅ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯌꯦꯡꯕꯤꯔꯝꯃꯣ꯫ ꯍꯣꯏ ꯍꯣꯏ ꯃꯆꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯐꯝꯃꯨ ꯐꯤꯗꯥ ꯑꯗꯨꯗ꯫ ꯑꯧ ꯑꯣꯖꯥ ꯃꯥꯏꯕ ꯌꯥꯅꯤ, ꯐꯝꯖꯒꯦ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯁꯨ ꯐꯝꯃꯛꯏ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯅ ꯐꯝꯊꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯃꯤ ꯑꯃ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯒꯤ ꯃꯅꯤꯡꯗ ꯂꯦꯞꯄꯗꯨ ꯎꯕꯗ ꯑꯣꯖꯥ ꯃꯥꯏꯕ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗꯒꯤ ꯁꯣꯟꯗꯣꯛꯈꯤ꯫ ꯍꯩꯁ, ꯃꯑꯣꯡ ꯑꯃꯅꯤꯅ ꯁꯤꯗꯤ꯫ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦ ꯉꯛꯂꯛ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯔꯒꯦ? ꯏꯕꯦꯝꯃ ꯅꯈꯣꯏꯒꯤꯁꯤꯗꯤ ꯈꯔ ꯂꯨꯒꯗꯧꯔꯤ꯫ ꯌꯦꯡꯉꯨ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯊꯋꯥꯏ ꯑꯃ ꯂꯩꯔꯦꯅꯦ, ꯃꯁꯤꯅ ꯅꯪꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯦ, ꯄꯥꯛꯇꯛꯅꯅꯅꯦ ꯇꯨꯝꯅ ꯁꯤꯌꯨ ꯍꯥꯏꯕ ꯂꯩ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦ ꯉꯛꯂꯛ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯌꯦꯡꯉꯨ ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯅꯣꯏ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ꯫ ꯀꯥꯏꯗꯒꯤ ꯊꯋꯥꯏꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯁꯤꯕ? ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯕꯦꯝꯃ ꯉꯥꯏꯈꯣ, ꯑꯩ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯒꯤ ꯌꯨꯝ ꯑꯗꯨ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤ ꯌꯨꯝꯁꯥꯔꯣꯜ ꯑꯃ ꯏꯁꯣꯏ ꯁꯣꯏ꯫ ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯈꯣꯡꯕꯥꯟ ꯃꯔꯤꯡꯗ ꯇꯥꯔꯦ꯫ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯅꯤꯡꯊꯤꯅ ꯈꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯅꯣꯏ ꯑꯋꯥꯐꯝꯗ ꯑꯗꯨꯝ ꯇꯥꯒꯅꯤ꯫ ꯅꯈꯣꯏꯕꯨ ꯍꯥꯟꯅ ꯁꯈꯤꯅꯥ ꯑꯃꯠꯇ ꯐꯪꯗꯕ꯭ꯔꯥ? ꯑꯣꯖꯥ ꯃꯥꯏꯕ ꯁꯈꯤꯅꯥꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯅ ꯃꯔꯛ ꯊꯠꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯁꯤꯗ ꯑꯩ ꯁꯈꯤꯅꯥ ꯌꯥꯝꯅ ꯐꯪꯉꯤ꯫ ꯃꯥꯏꯕꯅ ꯄꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯀꯔꯤ ꯐꯪꯉꯤ ꯍꯥꯏꯌꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ꯫ ꯄꯥꯟꯊꯣꯏꯅ ꯑꯣꯖꯥ ꯃꯥꯏꯕ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯇꯨꯝꯒꯦꯅ ꯐꯃꯨꯡ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯀꯥꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯔꯦꯡ ꯆꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯇꯥꯏ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕ, ꯁꯪꯒꯣꯏꯗ ꯐꯤꯁꯥꯀꯣꯜ ꯂꯩꯕꯁꯦ ꯐꯤ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯁꯥꯔꯛꯏ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯛꯏ꯫ ꯏꯅꯥꯎ ꯅꯪꯅ ꯏꯃꯨꯡꯗ ꯇꯔꯦꯡ ꯆꯥꯛꯄ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯐꯥꯎꯑꯣꯏꯕꯤ ꯂꯩꯕꯅꯤ꯫ ꯐꯥꯎꯑꯣꯏꯕꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯟꯊꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯁꯟꯕꯤꯔꯤꯕꯅꯤ꯫ ꯁꯪꯒꯣꯏꯗ ꯐꯤꯔꯣꯜ ꯁꯥꯔꯛꯏ ꯍꯥꯏꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁ꯭ꯋꯥꯏꯗ ꯑꯍꯤꯡꯗ ꯐꯤ ꯁꯥꯕ ꯃꯌꯥꯝ ꯌꯥꯎꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯅꯪꯅ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯅꯛꯅ ꯇꯥꯕ ꯑꯣꯏꯒꯅꯤꯌꯦ꯫ ꯏꯆꯦ ꯅꯛꯅ ꯇꯥꯕ ꯅꯠꯇꯦ, ꯁꯪꯒꯣꯏꯗꯅꯤ꯫ ꯑꯩ ꯅꯍꯥꯟ ꯃꯄꯥꯟ ꯊꯣꯛꯀꯦꯅ ꯊꯣꯛꯄꯅꯤ, ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯟꯗ ꯐꯝꯃꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯩ ꯎꯔꯛꯏ꯫ ꯑꯩꯅ ꯏꯆꯦꯗ ꯍꯥꯏꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯃꯦꯁꯦꯖꯇ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯗꯣ ꯏꯆꯦ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯁꯥꯕ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯇꯝꯅꯕ ꯌꯨꯝꯅꯤ꯫ ꯑꯩ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯛꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯃꯔꯛ ꯊꯠꯅ ꯌꯦꯡꯉꯣꯏ ꯏꯃꯨꯡꯗ ꯇꯔꯦꯡ ꯆꯥꯛꯄꯗꯨꯗꯤ ꯐꯥꯎꯑꯣꯏꯕꯤ ꯂꯩꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯂꯟꯊꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯆꯥꯛꯁꯤꯟꯕꯤꯔꯤꯕꯅꯤ꯫ ꯃꯁꯦ ꯊꯥꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯊꯥꯖꯅꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯗ ꯐꯤ ꯁꯥꯔꯛꯄ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯀꯔꯤꯅꯣꯃ ꯏꯁꯣꯏ ꯁꯣꯏꯔꯤ, ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯑꯃ ꯏꯇꯥ ꯇꯥꯔꯤꯀꯣ꯫ ꯅꯈꯣꯏꯒꯤ ꯂꯥꯏꯔꯝ ꯇꯤꯜꯂꯝꯁꯦ ꯅꯤꯡꯊꯤꯅ ꯈꯥꯏꯗꯣꯛꯇ꯭ꯔꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ꯫ ꯄꯥꯟꯊꯣꯏꯒꯤ ꯃꯆꯦꯅ ꯑꯃꯨꯛ ꯑꯣꯖꯥ ꯃꯥꯏꯕ, ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯥꯛꯄꯤꯔꯤꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯇꯥꯔꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯑꯆꯪꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯒꯦ꯫ ꯐꯔꯦ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯇꯨꯗꯤ ꯑꯩ ꯏꯔꯒꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ ꯑꯣꯖꯥ ꯃꯥꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯏꯕꯨ ꯏꯕꯤꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯩꯖꯔꯨꯒꯦ, ꯉꯁꯤꯃꯛ ꯈꯨꯗꯛꯁꯤꯗ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ꯫ ꯍꯣꯏ ꯐꯔꯦ ꯑꯩꯅ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯂꯣꯏꯁꯤꯜꯂꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯏꯕ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯩꯊꯦꯜꯗꯒꯤ ꯑꯐꯪꯕ ꯈꯨꯗꯤꯡꯃꯛ ꯂꯩꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯣꯖꯥ ꯃꯥꯏꯕ
ayamubudi leirabani adu pot amani di wali kadai kadai yenge asumna ojamai bana nautombadagi potsei sing adu loksinbuna kari kari wali bana yengi ojamai bana haire yengoi awapa sing sidi mamaloina na seloina hapase nautombana ojamai ba selnobu awapa pot hosin be yabrane ojamai bana yengoi laidi hainaragi yabo ngaktane farese tawrase asumna numit aduda tawba yaba thaw khudima loina loisalame laison tension khudima tawbulorba matungda ojamai bana here yengu hojikti sakmang khaiba suloirabani nga aishu yokhinaba tawrage nautombana ojamai ba sakmang khaiba sina kaino yengoi sakmang khaiba habadi nakhoi leijadraba angang do aduna nakhoi di yeleitana adu yetanaba magi mathomang yam tawthopi bada adubu ekhoi londa sakmang khaiba kawe o ojamai ba yam nungaijai khangdadana hangjabane yaida khangdrabadi hangadabane ojamai ba ngaktang libirama ai angamba ojagi dakhina khatawjike asumna nautomba jana khada samkhiduna lama selama heklaga angamba sen khara haptuna ojamai bada kalle ojamai bana magi phukhaudagi achoiba khara lokthokthuna amuk nautombada sening halai sese tekta kaidaba nungai yaphaba maru maras na panbu yumado oijo aina na lemna bor pirabane yumsida thokadaba fattabada salam khudingmaksuna aina loina puduna chatlagadabane fare aishu yokina batawrage asumna ojamai basu magi yumda hanki nautombaga panthoiga wari sandaraba matungta panthoi masigi manakta matam khara lehokki ge haiduna lehokki nautombasu mayumda lakki asumna nomuni hokki nautomba mathanta leibadu masa matomta nungaijadaba faujarame boring su amna surame nungaitaba hemanbadagi ma isai taduna nungaithoknaba kanno honajarame asumna ma yumda leibadu yamna tawfam khangmamde nongmadi nautomba bazar da koithokge haiduna mayumdagi prak tholai mana tholopagi lambida khanghoudana angang ama thengnaki angang aduna nautomba tamda senselaga kaka aisa yam lame upatara da pibiyuba nautomba mapukning dekhale aikhoina isa ama pamnaba honabda kaya da wariba aduga nusikhraba angang asibu karamba mama mapanano lambi sorokshida thadolisibo nautomba khalinge angangduna mohajale kaka upatara da pibiyo aisa yam lameba nautombana ngakhone nangbu mama babana sumaina lambi sorokta chalisi yabro kaigino nangna upatara niridi yumdagi mama babana kempi jaragdraba angang adu mathai nungaitana ngahak lepaga kaka aigidi imasu ipasu amata leitreda angangdagi wahidu tabada nautomba haifet jingnara haibadi matau karamna aisu khungdeda kaka aigi pupu ama lerame pupuda nasidi aibu thadokduna chatre nasidi aigini haibada kanamta leitre aduna ai lambidagi afangba niraga chaine nangba kanasu leitreba adudi nangdi kadaida leiriba kaka aigi leibamgibo nomana samung khungda lekani nomana kaithe manungda sanga lekani aigi arepa leiteda ado nangi pupugi yumda masak khangbra khangi yam lapida adudi noma kakaga chalusi yabra yai kaka adu lupa tara piro aisa yam lameba hoi pigi ko ngako asumna nautombana magi walletagi lupa tara sapi ma lothoga pi angang adu lupa tara da tablamna lawraga kana senki amu sena nautomboda onthoga yam nungsing yenglame bye haina satore nautombasu karomdagi no khangde makhuda thangkatlaga bye tawke khanghoudana angang adu dukal amada sinsinke nautomba magi haukraba punsi wari tu ningsing uraga angang dugi khamada khang nungairamde
ꯅꯥꯎꯇꯣꯝꯕꯁꯨ ꯑꯣꯔꯐꯥꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯅꯥꯎꯇꯣꯝꯕꯗ ꯂꯣꯏꯅ ꯄꯤꯔꯝꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯎꯇꯣꯝꯕꯕꯨ ꯌꯣꯛꯄꯤꯔꯤꯕ ꯑꯍꯜ ꯑꯗꯣ ꯆꯍꯤ ꯌꯥꯝꯁꯜꯂꯛꯄꯗꯒꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯇꯧꯒꯦꯗ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯣꯏꯈꯤ꯫ ꯅꯥꯎꯇꯣꯝꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, ꯑꯩꯕꯨ ꯌꯣꯛꯄꯤꯔꯤꯕ ꯕꯕꯥꯅ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯔꯝꯃꯒ ꯑꯩꯅ ꯃꯥꯕꯨ ꯊꯥꯡꯒꯠꯄꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅ꯫ ꯄꯨꯟꯁꯤꯁꯤꯗ ꯁꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯕꯕꯥꯒꯤ ꯂꯃꯟꯗ ꯑꯉꯥꯡ ꯑꯁꯦ ꯁꯦꯝꯗꯨꯅ ꯑꯩ ꯁꯤꯡꯉꯒꯦ꯫ ꯐꯅꯁꯨ ꯅꯨꯡꯁꯤꯅ ꯎꯏ꯫ ꯑꯩ ꯑꯉꯥꯡꯁꯤꯅ ꯆꯪꯈꯤꯕ ꯗꯨꯀꯥꯟꯁꯦ ꯑꯁꯤꯗ ꯆꯪꯉꯒ ꯑꯩ ꯐꯖꯅ ꯑꯝꯇ ꯎꯅꯧꯒꯦꯗ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯥꯎꯇꯣꯝꯕ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯅꯥꯎꯇꯣꯝꯕꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯥꯗꯨꯗ ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯑꯃ ꯆꯪꯈꯤꯕꯗꯨꯕꯨ ꯀꯅꯥ ꯑꯉꯥꯡꯅ ꯍꯥꯏꯕꯤꯔꯤꯁꯤꯕ? ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯨꯄꯥ 10 ꯄꯨꯔ ꯆꯪꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕꯅ ꯃꯃꯤꯠꯇ ꯑꯣꯜꯂꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯝꯕꯥꯛꯇ ꯐꯝꯃꯒ ꯂꯩꯕ ꯎꯔꯛꯈꯤ꯫ ꯑꯉꯥꯡꯗꯨꯅ ꯅꯨꯄꯤꯗꯨꯗ ꯁꯦ ꯂꯨꯄꯥ 10ꯁꯨ ꯂꯧꯁꯤꯜꯂꯣ, ꯑꯩꯅ ꯉꯁꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯗ ꯋꯥꯠꯂꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯑꯒꯅꯦ ꯑꯇꯣꯞꯄ ꯃꯤ ꯑꯃꯗꯒꯤ ꯄꯩꯁꯥ ꯈꯔ ꯑꯃꯨꯛ ꯅꯤꯔꯨꯒꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯤꯗꯨꯒꯤ ꯇꯝꯄꯥꯛꯇꯨꯗꯒꯤ ꯐꯠ ꯂꯥꯎꯅ ꯀꯨꯝꯊꯔꯒ ꯆꯦꯟꯊꯣꯔꯛꯄꯗ ꯅꯥꯎꯇꯣꯝꯕꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯗꯣ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯅꯥꯎꯇꯣꯝꯕꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯉꯥꯡꯗꯨ ꯈꯧꯇꯛ ꯆꯥꯏ꯫ ꯅꯥꯎꯇꯣꯝꯕ ꯑꯉꯥꯡ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯇꯅꯧ ꯇꯧꯅꯔꯕ ꯈꯨꯗꯥꯡ ꯑꯗ ꯅꯥꯎꯇꯣꯝꯕꯒꯤ ꯀꯟ ꯂꯥꯎꯔꯕ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ, ꯑꯗꯨꯒ ꯁꯣꯔꯥ ꯆꯤꯡꯊꯣꯔꯛꯏ꯫ ꯅꯥꯎꯇꯣꯝꯕ ꯌꯥꯝ ꯁꯥꯎꯅ, ꯅꯪꯕꯨ ꯅꯃꯥ ꯂꯩꯇꯦ ꯅꯄꯥ ꯂꯩꯇꯦ ꯍꯥꯏꯗꯦꯅꯦ? ꯅꯪꯅ ꯑꯩꯕꯨ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯝꯃꯒ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯂꯨꯄꯥ 10ꯗ ꯅꯠꯇꯦ 50 ꯄꯤꯌꯨ 100 ꯄꯤꯌꯨ, ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯤ ꯑꯗꯨ ꯇꯧꯅꯤꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝ ꯄꯤꯒꯗꯕ ꯂꯩꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯃꯇꯨꯡꯗꯅꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯦ ꯐꯥꯎꯕ ꯈꯜꯂꯣꯏ꯫ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯅꯪ꯫ ꯅꯥꯎꯇꯣꯝꯕꯒꯤ ꯌꯥꯝꯅ ꯁꯥꯎꯔꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯗꯣ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨꯗ ꯑꯣꯟꯁꯜꯂꯒ, ꯑꯉꯥꯡꯁꯦ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯌꯨ꯫ ꯅꯆꯥꯗꯣ ꯄꯣꯛꯀꯅꯤ ꯈꯪꯉꯒ ꯅꯆꯥꯕꯨ ꯀꯣꯏꯊꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯆꯩ ꯅꯤꯍꯜꯂꯒ ꯆꯥꯒꯅꯤꯅ ꯉꯥꯏꯔꯤꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯅꯆꯥꯗꯣ ꯄꯣꯛꯂꯤꯅꯣ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯆꯪꯅꯤ ꯐꯤꯅꯤꯕꯁꯤꯡ ꯑꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯂꯥꯛꯂꯝꯗꯅ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯈꯣꯏꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ, ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡ ꯀꯩꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯑꯩꯕꯨꯁꯨ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯈꯣꯏꯗꯤ ꯌꯨꯝ ꯄꯥꯟꯗꯨꯅ ꯑꯉꯥꯡ ꯄꯣꯛꯀꯗꯕ ꯅꯠꯇꯦ, ꯅꯈꯣꯏꯗꯤ ꯁꯥ ꯁꯟꯒꯨꯝꯅ ꯂꯝꯍꯥꯡꯗ ꯂꯩꯒꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯇꯪ ꯎꯖꯔꯗꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯖꯕ, ꯁꯦꯜ ꯀꯌꯥ ꯆꯪꯕ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥ ꯎꯕꯒꯤ ꯍꯔꯥꯎꯔꯒ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯅꯥꯎꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤꯕꯗꯣ ꯑꯩꯁꯨ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ꯫ ꯌꯦꯡꯉꯣ, ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯑꯩꯗꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯄꯨꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯁꯤꯗ ꯂꯥꯛꯇꯨꯅ ꯑꯆꯠ ꯑꯔꯥꯛꯇꯒꯤ ꯅꯣꯡꯃꯒꯤ ꯃꯥ ꯄꯩꯁꯥ ꯈꯔ ꯅꯤꯖꯗꯨꯅ ꯃꯥꯒꯤ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯤꯔꯨꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯤꯁꯜꯂꯦ꯫ ꯑꯩꯅꯁꯨ ꯑꯉꯝꯕ ꯃꯥꯒꯤ ꯀꯣꯟꯅꯗꯕ ꯃꯇꯝꯗ ꯍꯥꯞꯄꯤꯗꯨꯅ ꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯉꯥꯡꯁꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗꯕꯅꯤ꯫ ꯏꯕꯨꯡꯉꯣꯅ ꯅꯉꯣꯟꯗꯒꯤ ꯂꯨꯄꯥ 10 ꯈꯛ ꯅꯤꯔꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯗꯤ ꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯟꯗꯣꯛꯆꯒꯦ꯫ ꯅꯥꯎꯇꯣꯝꯕ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, ꯏꯇꯩꯃ, ꯑꯩꯗꯤ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯎꯇꯣꯝꯕꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯥꯗ ꯆꯖꯠ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯒꯤ ꯀꯀꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯦ꯫ ꯑꯩ ꯅꯪꯕꯨꯅꯦ ꯃꯤ ꯑꯣꯏꯅꯕ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯥꯎꯇꯣꯝꯕꯒꯤ ꯃꯑꯣꯡꯗꯨꯗ, ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯔꯕ ꯑꯃꯕꯨ ꯏꯅꯥꯛ ꯈꯨꯟꯕ 10ꯅ ꯊꯨꯡꯒꯠꯄ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫
ꯅꯪꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯄꯤꯕꯗꯤ ꯉꯝꯃꯣꯏꯕ. ꯅꯥꯎꯇꯣꯝꯕꯅ ꯏꯇꯩꯃ ꯑꯩꯁꯦ ꯗ ꯅ꯭ꯌꯨ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔꯅꯤ. ꯑꯩ ꯑꯉꯥꯡ ꯑꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯐ꯭ꯔꯤ 에듀케이션 ꯄꯤꯖꯒꯦ. ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯃꯥꯅ ꯍꯌꯦꯡꯋꯥꯏ ꯃꯤ ꯑꯣꯏꯅꯕ ꯃꯥꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯑꯩ ꯕꯦꯡꯛꯇ ꯄꯩꯁꯥ ꯀꯌꯥ ꯗꯤꯄꯣꯖꯤꯠ ꯇꯧꯗꯨꯅ ꯃꯥꯒꯤꯗꯃꯛ ꯑꯩ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯖꯒꯦ. ꯌꯦꯡꯉꯨ ꯏꯇꯩꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒ ꯀꯌꯥꯗ ꯃꯥꯟꯅꯈ꯭ꯔꯕ. ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯁꯦ ꯃꯅꯤꯡ ꯊꯨꯡꯅꯕ ꯅꯪꯅ ꯌꯣꯛꯄꯤꯔꯣ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ. ꯁꯦ ꯑꯩꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯦ ꯄꯨꯕꯤꯈꯣ. ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯈꯤꯔꯝꯃꯤ. ꯅꯥꯎꯇꯣꯝꯕꯅ ꯑꯉꯥꯡ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯒꯨꯝꯅ ꯈꯜꯂꯝꯃꯤ. ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯅꯥꯎꯇꯣꯝꯕꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯄ ꯃꯄꯥꯒꯨꯝꯅ ꯅꯤꯡꯖꯔꯝꯃꯤ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯟꯊꯣꯏꯅ ꯅꯥꯎꯇꯣꯝꯕꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ. ꯇꯥꯃꯣ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒꯦꯅ ꯈꯜꯂꯦ. ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯨ ꯃꯁꯥ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯔꯁꯤꯔꯥ. ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ ꯄꯥꯟꯊꯣꯏ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ. ꯑꯩꯒꯤꯗꯤ ꯌꯥꯗꯤ ꯌꯥꯏꯗ. ꯏꯆꯥꯅ ꯌꯨꯝꯗ ꯂꯥꯛꯄꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ. ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯏꯆꯦꯒ ꯋꯥꯔꯤ ꯃꯨꯟꯅ ꯁꯥꯟꯅꯔꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯂꯥꯛꯅꯕ ꯇꯧꯔꯒꯦ. ꯍꯣꯏ ꯍꯣꯏ ꯅꯪꯅ ꯐꯅꯤ ꯑꯗꯨ ꯇꯧꯔꯣ. ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯐꯣꯟ ꯑꯗꯨ ꯊꯝꯅꯈꯤ. ꯅꯥꯎꯇꯣꯝꯕꯅ ꯍꯥꯏꯐꯦꯠ ꯃꯊꯥ ꯁꯥꯅ ꯃꯪꯂꯒ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯆꯪꯉꯛꯂꯝꯃꯤ. ꯑꯪꯀꯜ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏꯗꯨꯕꯣ. ꯅꯥꯎꯇꯣꯝꯕ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯍꯥꯏꯐꯦꯠ ꯄꯥꯈꯠꯅ ꯀꯅꯥꯝ ꯅꯠꯇꯦꯗ. ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯥ. ꯄꯥꯕ ꯂꯣꯏꯔꯦ ꯑꯪꯀꯜ. ꯃꯔꯝ ꯃꯣꯏ ꯏꯁꯥꯗꯤ ꯁꯣ ꯐꯃꯨꯡꯗꯅꯦ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯂꯩꯔꯝꯃꯣ. ꯑꯪꯀꯜꯁꯨꯅꯦ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯧꯔꯕꯅꯤ. ꯍꯣꯏ ꯑꯪꯀꯜ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯝꯃꯒꯦ. ꯊꯨꯅ ꯂꯥꯛꯑꯣꯀꯣ. ꯍꯣꯏ ꯍꯣꯏ. ꯑꯁꯨꯝꯅ ꯅꯥꯎꯇꯣꯝꯕ ꯅꯣꯡꯃ ꯅꯤꯅꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯛꯂꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯟꯊꯣꯏ ꯂꯥꯛꯑꯒ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯪꯉꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯄꯥꯟꯊꯣꯏꯅ ꯅꯥꯎꯇꯣꯝꯕꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯈꯪꯍꯜꯂꯛꯂꯝꯃꯤ. ꯅꯥꯎꯇꯣꯝꯕꯅ ꯄꯥꯟꯊꯣꯏ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ. ꯅꯨꯃꯤꯠꯇꯣ ꯅꯪꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯥꯏꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯁꯦꯡꯕꯗ ꯍꯥꯏꯔꯛꯑꯣ. ꯇꯥꯃꯣ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ. ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ. ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯈꯤ. ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠ ꯌꯧꯔꯛꯇꯨꯅ ꯅꯥꯎꯇꯣꯝꯕꯅ ꯄꯥꯟꯊꯣꯏꯕꯨ ꯂꯧꯔꯨꯔꯦ. ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯌꯨꯝꯁꯤꯗꯤ ꯌꯥꯝ ꯃꯣꯠꯂꯝꯃꯤ. ꯈꯔ ꯁꯦꯡꯗꯣꯛꯄ ꯌꯥꯕꯅꯤ. ꯈꯪꯗꯦꯗ ꯄꯥꯟꯊꯣꯏ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤꯅꯤ. ꯀꯩꯅꯣ ꯇꯥꯃꯣ ꯀꯩ ꯊꯕꯛ ꯆꯤꯟꯒꯦ ꯍꯥꯏꯁꯦ. ꯆꯤꯟꯕꯗꯤ ꯁ꯭ꯀꯨꯜ ꯀꯩꯀꯥꯒꯤ ꯆꯠꯅꯕ ꯈꯣꯠꯅꯕ ꯇꯧꯕꯗꯣ ꯑꯗꯨꯗꯅꯤ. ꯍꯟꯗꯛꯇꯤ ꯑꯣꯖꯥꯈꯩꯗꯣ ꯑꯗꯨꯒꯤ ꯇꯣꯂꯣꯞꯁꯨ ꯍꯦꯟꯀꯠꯂꯣꯅ ꯌꯥꯝꯅ ꯇꯛꯁꯜꯂꯛꯑꯦ. ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯍꯣꯏꯗ ꯐꯔꯦꯁꯦ ꯃꯅꯨꯡꯗ ꯆꯪꯉꯁꯦ. ꯑꯕꯨꯡꯉꯣ ꯃꯩꯈꯦꯠ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ. ꯄꯥꯟꯊꯣꯏ ꯉꯛꯂꯛ ꯇꯥꯃꯣ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣꯗꯤ. ꯑꯩ ꯍꯣꯔꯦꯟ ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ. ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯩꯈꯦꯠ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯄꯥꯟꯊꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯅꯥꯅꯣ. ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ. ꯄꯥꯟꯊꯣꯏ ꯑꯩ ꯋꯥꯔꯤꯗꯨ ꯃꯅꯨꯡ ꯆꯪꯉꯒ ꯂꯤꯔꯒꯦꯕ. ꯁꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ. ꯑꯁꯨꯝꯅ ꯑꯉꯥꯡꯗꯨꯗꯒꯤ ꯃꯩꯈꯦꯠꯇꯨ ꯂꯧꯔꯒ ꯄꯥꯟꯊꯣꯏ ꯃꯃꯥ ꯃꯆꯥꯕꯨ ꯑꯣꯛꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ. ꯑꯉꯥꯡ ꯑꯗꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯄꯥꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯥꯎꯇꯣꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯑꯉꯥꯡ ꯑꯗꯨꯗꯤ ꯃꯥꯡꯒꯣꯟꯗ ꯂꯦꯡꯗꯕꯤꯗ ꯂꯩꯔꯝꯃꯤ. ꯅꯥꯎꯇꯣꯝꯕꯅ ꯆꯪꯉꯛꯂꯒ ꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯃꯥꯡꯒꯣꯟꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤꯗꯤ. ꯑꯉꯥꯡ ꯑꯗꯨꯅ ꯑꯪꯀꯜ ꯍꯧꯖꯤꯛ ꯆꯪꯈꯤꯕꯗꯨꯕꯨ ꯀꯅꯥꯅꯣ. ꯑꯪꯀꯜꯒꯤ ꯑꯟꯇꯤꯔꯣ. ꯃꯥꯅꯦ ꯅꯪꯒꯤ ꯑꯟꯇꯤꯅꯦ. ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦ. ꯑꯗꯣ ꯑꯪꯀꯜ ꯅꯍꯥꯟꯈꯩ ꯍꯥꯏꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ. ꯌꯦꯡꯉꯨꯁꯦ ꯅꯍꯥꯟꯈꯩ ꯍꯥꯏꯕ ꯍꯥꯏꯗꯕ ꯅꯪꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯕꯅꯤ. ꯍꯧꯖꯤꯛꯇ ꯑꯟꯇꯤꯅ ꯑꯉꯥꯡ ꯑꯃ ꯄꯣꯔꯛꯏꯗꯣ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ.
nakhoi ani nasin nanaw ni khana leigadabani angang ase nang luna tawbigadabani ko uncle ato uncle antina ibu masane khangadra kedobe khaloidino nangi anti se mabu yam phabane ai anti dane nang khana no masak takila se samo Osumna nautomana angang atugi makut tupai duna panthogi manakta pusilame. Panthoi hamungda famaga lairame. Tamo aise wakhal ama lama ifang phangdre. Tamogi atoppa haibidi tamogi nautoman no oga. Hey panthoi asa kuida nanga ikalaminaro sibo nang aigona thajadaba kai leige. Khangni tamo aisi khallini wakhal se mawon matau karamda angang sibu yumda leramino haidana sum khanbadasu wakhanna lama phangde se adugine aina nangi manakta anga se pudana sangaisi bunga antika antia angai ko ainang kanano khangdana aingonda anti ko buga yaba aina nonda fide Naktomba hararam bado maithong maksina Panthoi Kay nga nang toy diba Tamo Asim mo da haibiyo Angang asi kanan Ay asim mo da haige na Nang di manakta sa ngay sidi Tamo Angang asi kanan Ay mo na may ekseng na haibiyo Asum mo da haibidrabadi Ay tamo ho Tamo siyang nawaraw gani Sese Nunatar Noma Ay Bazarda chatkena thuubani aduda angang asi khanghoudana aigi nakta sinsilaki asumna naktombona panthoida wari pumba adu lirami wari tabuloraba matungda panthoina yamna warangna tamo aduga aimuna kemta haibidriba kaigino asuk chawba thapa ama tawraga aibu khanganbidaba haibase tamo wakhan kitang khanba watpra khanse panthoi Yarashe Hokadi Hokare Hojikti Aikwe Nigi Isa Ani Shurabane Nang Mabu Isani Haina Khangadabane Tamo Aidi Mabu Isani Khanba Isumanguna Angang Aduna Naktombaki Mokut Pairaga Angkang Aichak Krake Antiki Mawangse Ayam Nakijaye Angkang Aibutin Bira Naktombara Angang Dada Ngako Angkang Na Antida fazanamta warishanaki kise fazanamta hageba Panthoi nangi firto khara kanmalle khara hando panthoi tamosu khambiri dubane mama amada masana bo antiko hunavrane nautomba maithong maksalubadu nokfe tawra ke heba Panthoina tamo ai angang asibu isa sakni yokpa ngamgani adubu mana aikhoida uncle auntie na kauribse masimadi kauhanmigano bunga sidala imana na nangbu ngasidagi isa hek apokpani na khalaga tawbani aimona mama kaugadaba adugane uncle sa asidana baba kaugadaba nangi mingsa imana nuksina na bungo haina na adum kaurage ko Panthogi wahaiduda angang adu mamitagi mapi ira chenduna ima haina kauduna jejet konsille Panthoisu nungsina masagumna konduna supi bunga ngasidagi nangsa akhugi isa oidorobane nang ima bababu nangbu pokponi khalo ko mama aise ngasidi ima anobo phange baba su phange thagatche Asumna Panthoi amadi nautombana angang adubu masasang yoklami matamna asum leptana chatkibana angangsing adu tapna chawkhalaklami nautomba amadi Panthoina angang adubu makhoigi masa nate khakhankhiba leite angang adunasu nautomba amasung Panthoibu mabu hek pokpiba mama mapagumna yamna lumna khanjarame sahi 10 haukraba matungda bungo pakhang masa pungkak faraklami magi manao nupa arembasu pungkak chawraklami mayambana koiba satpa langba adu matung ina ningduna arembana
ningai toromi dada ai sulak ke heba bungona yade nang dina fazana leramo dada thabuk chapa thengi ba khong de da ai de dada gi matung inarakani harisini remba na do mai ningai tong ma ba so tanja adu da panthoi ju tholok tuna atomba lao se niyamba thengani se lao mama ai dada matung inage haba jati niyamba tina thaba aru bane chikadrisi lao se maram mokpane ba isade haibin bane bungona mo se remba so mama ngakte le ma ba dada horena halakpada inawina asap ahobo le rakeba ai dia sapu chaning de dada nangi natum inarakani haisini aremba le hawro haba dada thenge ba panthoina sangsen laktuna aremba bu phai mai phabi gano haba ai dada matung inage haba panthoina mo isadi maram mokpane se chapyade dada na se kaduse thabo aru bane haba la se mama ne nangi asapot ki ka haw lebe doine asumna arembana mayamagi matung inage haiduna ningai tobo adu mama panthoina phajilami panthoina aremba bu imungda pusinduna themi se ichadi maramopane nangsuna hayong aisaga dadai matung ina doine ima nakhoina dadai matung de satkeba sunya yadri sikagino aidi dadai matung de leiba dadai matung de inaba asin hena nungaje nei manakta leining de haba chatomba nasibu kamai ngarsia dada na chalise thabak haiba nangna dadai matung inaba yadeba thabak ni da dada na chalise kaida no di khangde nahan khe chapadudi ma swimming to bachali natro aishu swimming yam tawni haiba yade isadina ising na pangna de ising sana yade ko mama hayung aisa diaro dra haisa yade haiba isadi ising na pangna de haiba ising sana ba suya yade ko mama kayino dada na yaraga ai ising sana yade hasiba mama na haisine isadina ising na pangna de na panji na haiba aduna sana batara basu swimming na taba atoppa masana khallo as mama ai swimming sana ningi se nang ngangna lengi da matam sa ayo gar nang hatlem ai yem plate am ta makha kuma loroge mama ai sulake ho la asumna panthoi masanu pa atoba puduna dukan da yerum loba tholai panthoi na dukan da yerum leiringi da masanu pa atomba du kanagumba amaga wari sanabagi mawong urei panthoi habe chapter ga yengmada masanu pa aduga wari sanari ba du kana sulaiba urambe panthoi pra magi jerum plate amadu lauraba matungda masanu pa gi manada sangai bunga kedoin rang aduda kana wari sanai na arem ba khangbola ko kanam tagi sanadi bobo o mama yum chalase masanu pa gi mataw aduda panthoi khara singnarame ha lause asumna panthoi na masanu pa gi makhudang adu paiduna yum tana probleme panthoi singnara bunga nanga sawari sanai do kanana mama ai ngasa sanai do udro bobo kani bobo khaidi o makharong gi bobo sakhi do aduga na haba panthoi swai laukhe ini sakhi ga tasengmadi sakhi hariba nupi asi numi nini gi mamang de accident thoktuna yam thina sokpadagi ICU da hojik laiken na ribi misa amane panthoi yam pakhana yengoi mapan thokpya ti ko nang asidi yumda tam nei gadawni asumna panthoi prap tholaktuna imung mangon thongsing gadu jeje lonselami yamna thuna magi nupa nautomba da phone tawduna khananki nautomba su khonglai thuna magi school lagi halakki nautomba ne hek laukhaga panthoi na pakhana tamo mai ba makoraga angang si phajana teng halokse adi yamna pakhale ngasai gi mawong ado ai mita sangsang uduna nei nautomba ne ingna hoise pakhat kenu se ai phanabada selage atomba amuta ko thoro hoitama ai korugi asumna panthoina mathakta kakhalak lame
Mana mathakta kakhalakpa mathamdadi magi masanupa atomba adu makhada kanagumba amaga khut sain tawduna lerame. Nokfet tawraga lermi fibam adu ubada panthoi haifet chingnara bunga napalae. Ha, khubalae ba. Adudi ei baba manakta chaluge. Asum yamna haraungna angang adu mapagi manakta kumthakirame. Masanupa hek kumthakibaga panthoisu kumthagi haiduna fatlaw leithorokpada gate mayada masing marang angova dress setpa nupi amagi fibam urai. Panthoi madu ubada swai lauki. Panthoi fibam aduda pakhatleduna mathaktagi masu prap kumdarak lame. Staircase ta mana kumdarakpada masanupa atombana mapada haibadu tarai. Baba bobokna isha ada kawraga leire. Aisha bobok ni iroi bata bigen haiba ai bobok na tset lagi nauto mangla kanagi bobok no bobok sakhi di a hospital la lekre nangonda urida bobok sakhi nate baba bobok sakhi nani aingonda ko leise ai aduda khangni ai chat lage asi harga angang adu khonglei thuni imudagi sen thoki nauto mana phagi tawbasu faaba fangnode angang aduna sen kiba maikeiromda panthoi amasung nautoba kanna tanarak angang aduna khanghaudana sen khirba matungda pukhri amada phallawna songdaki panthoi amasung nautoba masanupa atomaki mawung adu ubada manga sak manaki pakhatpana heman khibana khanghaudana masindagi ibungo haina kanna lawthoki Pukhri mapan hek yaubaga masanupa na songthakibagi mafam aduda ising ipom hauraga leibadu panthoi amasung nautombana ui nautomba panthaba tawdana mafam adumaktada panlawna songdaki panthoisu makhada songdaraki nautomba amasung panthoi makhoi ani sangdana masanupa atombabu kaptana koithi thijarame adubu phangmadi kawba leiramne awaba kana su manakta sinsilaklame nautomba panthoi gi mawong aduda pakhaladuna kaidore hangba matamda masanupa adu makhada songdakhre haiduna makhon nikna yamna pakhana tamlame mayamsu songtharaktuna mahai thibe yauri lagi nongdam angakpani phana kuina thirab hawa masanupa atomba adu phangba ko balayamde pungkhai mu thiba phangaktrabaduda panthoi amasung nautomba angawbigi matawgum lambi mayaida o khongduna tingthana oina kapai awaba kanasu mamitegi mapitadaba kanamta yaukitra phana kuina thiba phangdrabada lekai aduda leiba maiba tomal kawduna yenghalame maiba tomalna laisunti son tawduna khoramlaba matungda asumna hairei ibema Nangdi othokna su kaujan thida nangi nasanupa atomba ase lagi masani ne nangna laidani jaiduna angang asi nangi namitta nasawai na phangjakhibani adubu nang angang asigi punsi singjindi ni khitra male masimangna isor mahakna magi masabu lokshanjabani ne masida nakhoina nindar tawruduna karishu kanaba phangara panthoi amasung nautomba haukraba thoudoksin adu khangning ningsingai adungi mamangida maiba koirengki laisingda sattuna mahaki masa adu niduna phangjakhiba amasung mana wasaklamba panthoi khanghaudana o khongai makhung thinduna kapai aina wasakhi adungai aigi ichagi punsi singjenniba ai soidana lakani haina adubu ai kaurure imagi atomba nang ima warouganu ko imana kaujan thibi oirubana isagi punsi matam sang na hingwa ngamhan kendre imana isagi punsi singjenniba kaurure asumna yamna pendana makhung thinduna kapai nautombasu angawbagum phadraktana famdana sorok mayaidada lei awuba kayasing mamittagi mapi chatum tarai Makhoy anigi mataw aduda mapi ira cheloidaba kaploidaba taibong asida kanasu leiraro maiba tomana mu makha tarai kana lei yemu adagi makha thangba makeise tu asi konarse asida kummo sumsoi soitanane angang adugi thawa yaodraba haksang ado nakhoina phangani so asumna lekai gi naha sing ado
ꯀꯨꯝꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯈꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯛꯇ ꯄꯨꯈꯠꯂꯛꯈꯤ꯫ ꯅꯥꯎꯇꯣꯝꯕ ꯑꯃꯁꯨꯡ ꯄꯥꯟꯊꯣꯏ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣ ꯈꯣꯡꯗꯨꯅ ꯀꯞꯆꯩ꯫ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯨꯝꯗ ꯄꯨꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯨꯝꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯅꯥꯎꯇꯣꯝꯕ ꯑꯃꯁꯨꯡ ꯄꯥꯟꯊꯣꯏ ꯑꯣ ꯈꯣꯡꯒꯩ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯕꯨꯡꯉꯣꯁꯨ ꯂꯥꯛꯈꯤ꯫ ꯕꯨꯡꯉꯣ ꯃꯅꯥꯎꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣ ꯈꯣꯡꯒꯩ ꯀꯞꯈꯤ꯫ ꯄꯥꯟꯊꯣꯏꯁꯨ ꯑꯉꯥꯎꯕꯤꯒꯨꯝ ꯑꯣ ꯈꯣꯡꯗꯨꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯀꯣꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯁꯤꯕ ꯏꯆꯥꯁꯦ ꯄꯦꯟꯅ ꯀꯣꯟꯒꯦ꯫ ꯏꯃꯥꯒꯤ ꯑꯇꯣꯝꯕ, ꯏꯃꯥꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯆꯨꯞꯀꯦꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯗꯨꯝ ꯆꯗꯨꯝꯁꯨ ꯇꯥꯔꯤ꯫ ꯑꯎꯕ ꯀꯌꯥꯁꯤꯡꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯅꯥꯎꯇꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯕꯨꯡꯉꯣꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯕꯨꯡꯉꯣ ꯆꯪꯉꯛꯂꯒ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯕꯕꯥ, ꯏꯅꯥꯎꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯆꯠꯈꯤꯕ ꯃꯍꯥꯛꯀꯤꯗꯤ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯟꯕ ꯇꯥꯕꯅꯦ꯫ ꯑꯩꯒꯤ ꯏꯅꯥꯎ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯂꯩꯁꯤꯗꯤ꯫ ꯏꯃꯥ, ꯕꯕꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯑꯩ ꯈꯛ ꯇꯧꯔꯣꯏꯌꯦ꯫ ꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯅꯥꯎꯇꯣꯝꯕ ꯆꯤꯟꯁꯤꯟꯗꯨꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯏꯃꯥꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯏꯆꯥꯅꯤ꯫ ꯅꯥꯎꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯨꯡꯉꯣ, ꯅꯪ ꯏꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯈꯤꯅꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯄꯥꯒꯤꯅꯤ ꯍꯥꯏꯕꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯕꯕꯥ, ꯏꯃꯥ, ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯄꯥꯝꯅꯕ ꯊꯕꯛ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏ꯫ ꯏꯃꯥ, ꯕꯕꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯃꯤꯠꯅ ꯍꯦꯛ ꯎꯕ ꯏꯁꯣꯔꯅꯤ꯫ ꯑꯩꯕꯨ ꯅꯆꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯒꯅꯨꯀꯣ꯫ ꯄꯥꯟꯊꯣꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯅꯪꯕꯨ ꯄꯣꯛꯇꯕ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯈꯤꯕ ꯂꯩꯇꯤꯌꯦ꯫ ꯅꯥꯎꯇꯣꯝꯕꯅꯁꯨ, ꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯋꯥꯍꯩ ꯑꯁꯦ ꯅꯪ ꯑꯅꯤꯔꯛ ꯁꯨꯅ ꯃꯇꯨꯡꯗ ꯄꯟꯒꯅꯨꯀꯣ꯫ ꯏꯄꯥꯅ ꯅꯪꯁꯦ ꯑꯩꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯏꯆꯥꯅꯤꯅ ꯈꯜꯂꯤ꯫ ꯕꯨꯡꯉꯣꯅ ꯑꯃꯨꯛ, ꯏꯃꯥ, ꯕꯕꯥ, ꯑꯩ ꯂꯥꯟꯖꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏ, ꯅꯥꯎꯇꯣꯝꯕ, ꯕꯨꯡꯉꯣ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯤꯕꯅ ꯅꯣꯡꯃꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯊꯣꯛꯈꯤ꯫ ꯑꯆꯪꯕꯅꯁꯨ ꯅꯣꯡꯃꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯊꯣꯔꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯎꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤꯒꯤ ꯀꯨꯝꯑꯣꯟ ꯌꯧꯔꯛꯇꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯍꯥꯛꯀꯤ ꯐꯤꯔꯣꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯐꯈꯤꯔꯝꯃꯤ꯫ ꯕꯨꯡꯉꯣꯅꯁꯨ ꯃꯃꯥ ꯃꯄꯥꯕꯨ ꯍꯦꯛ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯅꯤ ꯈꯟꯅ ꯂꯨꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯑꯃꯁꯨꯡ ꯅꯥꯎꯇꯣꯝꯕ ꯃꯆꯥꯅꯨꯄꯥ ꯕꯨꯡꯉꯣ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯑꯁꯤꯕ ꯏꯆꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯎꯌꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯑꯗꯨ ꯃꯈꯥꯒꯤ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟ ꯑꯁꯤꯗ ꯐꯤꯗꯕꯦꯛ ꯑꯃꯁꯨꯡ ꯁꯖꯦꯁꯟ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯍꯥꯟꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯚꯤꯎꯌꯔꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫